Yengdiriba tabiriba pumnamakpu ahanba maktada Library of Manipurna kurumjari. Koigi lingsin biduna leire koigi virtual set sita ENM Crafetria gi team su pumnamakpu kurumjari. kurumjari ma'am. Da koina program asi yengdiriba pumnamakna tang minute amtang lobiraga social media da share tawbiyo YouTube amati Facebook da live stream tawzabani. Program asi open mic haina koina min kauzaraga ahanba koina chathazabani masida koigi mainly Manipur do six koina expression sita wakanda yana selective oirakpa aina sum experience tawrakpa dagi singang gana dum accept tawge haiba duga singang badi yade kaina yamna dum bathing basu dum bibirakpa yawi aduna open mic sida aina envision tawzarisi akoina akoigi pukning da phawba aduga akoina thengnajaruba experience sidi akoigi freedom, right? It's the freedom koina adu express tawbade koise free oiba yaina natra mi amana tawba dagi mana tawba magi experience ti phare akoi nganga bum se akoi thingjarage ado akoi gi sigi open mic sida akoi na experience tawjaruba akoi gi thamoi da phawba se masimati akoi express tawminasi aduga masina chakthora kanda hena akoi gi lebak se express tawbada freely tawba ngamba oisino haina so haina injay haitare ade sigi ahan baina lokacharisi irikomba aina ENM Crafetria se sigi introduction kitang video to minor download na ko chala introduction pe minasi to gaina sa kitang share taw sa game mayam da masi irikomba introduction taw irikomba haibi Right. Kurumjari ma'am bu sebu kurumjari ise na sugumba koida opportunity in pibiba sugumba kutong sa ambibirak pa se koigi koina ngasi ba tawjarak pa ENM Crafetria amadi koigi team na hona jaba ma'am do appreciate tawbiba acknowledge tawbiba ise na koiba puning thogat biba encourage tawbiba ni haina koigi site gi lawjai ise bu thagat chari yengbiba ma'am punamakku koiba support tawbiba gi thagat chari hanbada koigi ENM Crafetria habisi yam chamna ina haudok sakhiba matamda koigi Manipurda koigi hobbies art and craft sigi se hoina aina itang promote tawning bagi madugi kano dudaida aina masi haudok sakhibani ado hobbies art and craft se promote taw matamda komaina promote tawgani habis daida promote tawning aga su material su easily available oidragadi art and craft hobbies mabora material su phangdragadi yadabina hana ahanbada koigi koi Manipur asidayda material singje hana marang kaina phangalaga makhatana dum expand tawrapa komaina koigi art and craft ki koigi sugum activities lay mayama se mayamna public ta komaina yahongani komaina promote tawgani haibagi madudugi pandam duda ina ENM Crafetria se hawdok sakhibani koigi pandemic covid ki pandemic matam koigi daida ina ai sa je Bangalore da kan tawjabani thabak tawjabani pandemic matam da ina yum da hanba matam seida sum mapana sum leibuse yam sena ga dai se at some point of time I will go back to my hometown matam am kha le halakani adu matam dai da ai goiba kaino ma ai goi tawjaning ba ma dai society si dai da ina kai guma khara tawning ba mayam gi da ma khara tawning ba do kai tawjige na khanba matam si dai da art and craft ki lambi se han ba da ai gi friend circle sing art ki lam da leiba sing siga sum khar loina ru ba da gi makoi gi awat pa mayam Manipur da art ka koigi artist mayam ga koigi common people ga marak leiba gap se yamna hoba yamna chawa hoba leiba artist sing se koigi common people sing na masak khangbi da ba koi chumna gi senior artist masen jana tana artist sing amaga moigi work su khangbi da ba moina kari tawri moina tawi si kai no haiba se adugi khangda bagi adugum gap mayam do leiba du dagi aina sigi potsma adu taragati aise sigi sima startup amoina smain tawraga yenga makhatana muk expand tawraga mayamda art ki lam sileida craft ki lam sileida ina mo makhatana mayamda aigi site tagi ade amadi aigi artist mayam community sile pullaga aigi site ga contribution ama khatang society ja tawram gi haibagi
theme dudai adugi objective today aina ENM Crafetria se hojagibani ai isa je kano dagini langthaba le maya lekai dagini duka hojikna Bangalore da ise MNC amada koigi Mandarin Chinese language expert oina thabak tawraga leijeri aduga aigi business haitare aigi ENM Crafetria store asina sagolban moirang lerakta leibani ada it's not only a store khatang nate mayamna hoi mayamna ubiba yawi ichi yam sengna hairaka nda koigi hoina tawise everything is a business oina urakpa aina kainama tawjarak matamda magi se paisa tanabani haibagum haibirek pasu yawi adubu tasengbadi aina hogotchaki yamna sengna hairabada not only as a business hoi business oina ai mayamda aigina mayamda kathokna bagina mayamda khara society da give back tawna bagida mak aigi business survive tawba tawna ngamna ba aigi honaba adudi tawi adubu aigi pandamdi as a business grow tawraba matungda mayamda aigi side takisu contribution aina ngamba tawba artist singju support tawba aduni aigi maroi pandamdi che aduna hojik makhata na ENM Crafetria na hojik fawbada akoi aini hek horok matamdagi artist singjiga adum loinaraga koigi maroi nei che hojik che amna singna hanba aigi hanba target se koigi Manipur gi artist sing se asni artist habati as in koigi painter sing je maroi nei che laik liba yam na padana moi yam na wari yam struggle tawri haitare to moi na tawba work moi je koigi Manipur gi praja singjina fajana khangbide aduga artist sing moi gi work se value tawbide adagi koigi artist sing ju artist sing gi side sidagi su khara kai hani koigi reach out tawba ngamda haitare je ko common people sing jiga komaina reach out tawgani komaina communicate tawgani haibagi kano do hojik su still adugi ahoba yam chauna leiriba do aina ahanba igi ahanba kungthang amu aina madugi photo mention na na hojik kan honari ado makha tarakota mathang craft ki boiro ma boiro koigi common people sing sita yauna ba igi artist community crafters mayam se ka fulla ka makha tana sum chawthorok na bagi pandam dum leijari che hanbada erikombana aina thagat jage ko isamak na ai so art sekara tawje ado art tawbasi for me art tawbasi amna spiritual journey oi ado art si tawrakanda aina tawnimba insights se lakpa haitare ko mayamna masina piba nungaiba si angakpani ado ahanbada art si tawba kanda Manipur da lakanda aina aigi project singse art ki machak haitare si puraga ai lakpa si ai khaw lumba si overweight kayam pigrabne ko the last couple of times irikumba na dinkatpita na ko ENM dagi na dipin na tapek tawrakanda khoi team ka Lakshmi ka tawraga potsi ko thabirakta na ai masi art ki leibagi haiti mapanda ki pusalakbagi darkar leitre aduna masi ki damakta yamna koida kahini masi linkatpi besina haitare ko yamna ngai mo poe da hujik si yung pipin ki maning da silex piyam Nicholas ki maning da dukan si ki da mayam angang mayam la kan da explore to basi yeng bayam ngai aduna Manipur da sigumba mapam mas main tholak basi akoina sarok ko matam da koi bookstore directe dagi art ki mapam directe aduna amarongda koini yenga kanda Manipur si smaina puthorakpasina chakhatini habsigi mamini na masi haizaraka yam thagatsage ko masi initiative se thank you so much aduga hujik kano koi amtang ahamba oina kano introduction si makasa thakisi ko tegi mathang da experience smaina lage Nicholas na amtang introduction tawbi Hathokta bayam khurumjari ai Nicholas puyam ai samak kenodagine langathel kitang Thawal district manung chana leiba langathel haiba lamadu dagini ai asik chakol banda asi ENM jidagi only 100 meter gi distance da lei ai rent am da leijabane aduga ai samak lai yekpji am pamjaba adu formally ai lai yekpji tamdi tamjarakte aduga ai ENM da sum laaga di senior artist mayam ga pullaga maina ENM je leirambadagi ai jo kitang grow tawba ngamjabane ai haijage haibadi senior artist mayam le lae aduga punba moidagi suggestion mayam lawba haidi ai formally tamjada taraga ju haijigi ENM da laaga ai khara khaidi thum art ki line je kitang sangba ngamjare ai as a hobby oina or ai tum koina dum tawjagi je ju khanjari
Thank you. Asmain tag dana ID artist ki punbam oi bahai tare ko aina la ko matam dasu artist una jai AB adana yam ngai sumba space ama create bu bese mathang da dipin khurumjari mayam aigi ming laisram bipin aisu kano ENM se thajadana thengna ni direct kan thengna se yamna waba matang amada thengna kanda khara punbagi chanaba ma lerambadagi mana punlaga kantaropone direct na mana mapam da leire ko senabse aiga naw pamaga na mantoroga sidam senabagi thapak se tawbune ado mainly aigi khwaigi nungai sida leibi nungai se kaigina da artist manipur gi anamba natra atupa dai lakpa sugum aigi di loina khangnaba phangbagi kaigina da ENM habigi kanam haib kanda first ta se ai odineba aduna aigi di am proud hoje si fana thina khotpagi loina phangme mainly iche ga su khangne bi se ENM da fana taw kanda khangna gi baneba ado fana lajari ENM ge artist oina so lejabne adum mana okay dagi silex khurumjari ma'am ai kaithalapom silex haje kaino da MUC da visual arts department painting da specialized tawjabane final year exam pigre ado haidok result ngari makha ta batamna ai kaino tawbane ENM se hanba thengna base hoina art supply leibagi ojana kaina sum hainara pod Instagram da thengna Instagram da thengna badagi direct na si dukan je link khatringai da yumda ana torme ada tori kan dagi dum yumda lang thaba da chala khoje pot adum laibo khotpa torme adagi hauna adagi kona dukan je link khala kan da khoje dum adagi hauna adum volunteer oina hai ta direct ki thabak taw khotpa ka daw khoje dum yauraga punminaraga ENM Crafetria gi makhada adum puna thabak tawminaraga haje pho lei adum program makhan mayam singre Manipur da hai tare nong na ai makhan plan yana singba kai kamyam do singre ai phau dum silli makha ta na dum so koi saruk ya kini na hai jai ambo yam ngai kos maina koina music si gi noi ahum lai ko team se da tai su yauri pra team se kamai ta wi khom che aigi team se loina sure akhoi aigi ti aina run tawjaba nate che artist myam jana aigi dukan ju senabi bani adoge every program aina silap khoti mokse moina loi sinbani hai tare aidi just moida explain tawji habada idea maina thobada moina implement tawbani moina loina silak pangatani ado aigi team hairagati loina akhoi manipuri university culture adege manipur khoi Imphal art college adi manipur university ke chhatra even senior artist mayam na loina support tawbiraga aigi team moina noina lei aigi oina chapchaba CG team ni habagi do leite aduna kaino maslak matam da collectively artist mayam sidagi opinion suggestion lauraga sima tawji habada moi mayam suggestion lauraga moi mayam support ka loina loin tawjabani so aigi oina di chena team haibiraga di manipur laiba artist mayam se aigi ti aigi family ni aigi team ni ai sadi layak pade hijade I am not an artist kaimju khangjade aidi aduna aina torokpa kanam torok phudi makse moidagi feedback moidagi suggestion lauraga aina si tawsi habada moina adu smain taw hana moina feedback suggestion advice to biraga ado moina mai pahan bi bangatani ado mangde lemchile bahum mapung oina adagi atai khoi art college and school lei riba satra mayam puna mapu thagat seri ngasi bawada chai ani hum khoi ai yumdagi han horakuni che covid matam di dukan do ina hang changai dagi moi mayam de yumda la ga color lauba aina yumda taroga thamaga tamaina horakuni adagi ai horakpaga mu khara gai phagalakpaga hojik irang mu thokchalaktana hojiksi kitang unrest oiba kitang kantawdaba ama leiri stable oidaba phim amandi leiri the sigi journey is like that ai artist mayam singa se ai gi family ni ai gi team ni hai jige che dawai Sigi spirits si sinane na khalle ko ina ENM sita yamna rusiba ma picture se ide akoina mayamna chokhatpa dagi leibak sagat pasakarina community ama same basine bad akoina erekombana artist natragasu idea si puthora kanda community semak pasisu magi
ꯀꯩꯅꯣꯃ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯁꯥꯏꯂꯦꯛꯁꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯑꯗꯤ ꯊꯕꯛꯅꯦꯅ ꯈꯜꯂꯛꯇꯕꯗꯣ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜꯅꯦꯅ ꯂꯧꯖꯒꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯨꯝ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯦꯁ ꯑꯩꯈꯣꯏ ꯂꯝꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯆꯥꯎꯈꯠꯇ꯭ꯔꯦ ꯁꯤ ꯂꯩꯇꯦ ꯁꯤꯁꯨ ꯂꯩꯇꯦ ꯃꯤꯒꯤ ꯂꯝꯗꯅ ꯑꯗꯨ ꯂꯩꯌꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨ ꯇꯧꯕꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯦꯝꯃꯤꯟꯅꯁꯤꯅ ꯆꯣꯡꯊꯣꯔꯛꯄꯁꯦ ꯅꯣꯏ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯑꯩꯅ ꯊꯥꯒꯠꯆꯩꯀꯣ ꯁꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯏꯇꯣꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯌꯦꯛꯑꯒ ꯂꯩꯔꯝꯕꯗꯨ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯀꯂꯦꯛꯇꯤꯚ ꯑꯦꯅꯔꯖꯤ ꯑꯃ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯄ꯭ꯂꯦꯟ ꯑꯦꯌꯔꯒꯤ ꯄꯤꯛꯆꯔꯒꯗ ꯎꯕꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯣꯟꯐ꯭ꯂꯤꯛ ꯃꯇꯝꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯋꯥꯔꯕ ꯑꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯛꯄ ꯑꯗꯒꯤ ꯂꯩꯐꯝ ꯂꯩꯇꯕ ꯑꯗꯒꯤ ꯃꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ENMꯅ ꯆꯣꯡꯊꯣꯔꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯥꯔꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯣꯏꯅ ꯐꯣꯡꯗꯣꯛꯄ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯁꯦ ꯑꯥꯔꯠꯇꯨꯗ ꯐꯣꯡꯗꯣꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯁꯤꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯂꯩꯔꯝꯒꯅꯤꯅ ꯊꯥꯖꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗꯀꯣ ꯑꯩꯈꯣꯏꯅ ꯀꯣꯟꯐ꯭ꯂꯤꯛꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯐꯔꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯐ꯭ꯂꯤꯛꯀꯤ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯍꯥꯏꯔꯒꯅ ꯀꯃꯥꯏꯅ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯆꯠꯂꯨꯔꯀꯥꯟꯗ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯋꯥꯔꯤꯁꯦ ꯂꯤꯕꯤꯌꯨ ꯍꯣꯏ ꯆꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤꯅ ꯍꯧꯔꯛꯄꯒꯤ ꯃꯇꯨꯡ ꯊꯥ 2-3 ꯃꯟꯁꯀꯤ ꯃꯇꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯑꯥꯔꯠꯀꯤ ꯀꯦꯝꯞꯁꯦ ꯇꯧꯕꯁꯦ ꯍꯧꯖꯔꯛꯄꯅꯦ ꯑꯗꯩꯗ ꯑꯩꯅ ꯁꯤꯒꯤ ꯇꯧꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯣꯛꯏꯁꯦ ꯍꯣꯏ ꯂꯣꯏꯅꯃꯛꯇꯤ ꯁꯣꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯠꯇ ꯃꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯌꯨꯝ ꯃꯩ ꯊꯥꯕꯤꯈꯤꯕ ꯑꯗꯩ ꯃꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯂꯩꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯎꯔꯤꯕꯗꯩꯗ ꯃꯣꯏꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯠꯇ ꯁꯣꯛꯑꯝꯒꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯦꯟꯅ ꯁꯣꯛꯑꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯩꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯐꯣꯀꯁ ꯇꯧꯔꯒ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯧꯗꯣꯛꯆꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒ ꯇꯥꯟꯅꯩ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯠꯁꯦ ꯈꯤꯇꯪ ꯃꯣꯏꯗ ꯈꯤꯇꯪ ꯃꯣꯏꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯁ ꯃꯣꯏꯒꯤ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯀꯥꯎꯊꯣꯛꯅꯕ ꯉꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯁꯨꯝ ꯇꯥꯟꯅꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯃꯣꯏꯒ ꯁꯨꯃꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯒ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪꯕꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯂꯥꯏ ꯌꯦꯛꯄ ꯃꯇꯝꯗ when they play with the colors ꯃꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯎꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯃꯥꯏ ꯄꯥꯛꯄꯅꯦꯅꯁꯨ ꯈꯟꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯦ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯡꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯑꯍꯥꯟꯕꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯏꯁꯥꯅ ꯂꯣꯏꯅ ꯐꯟ ꯇꯧꯔꯒ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯀꯂꯔ ꯂꯩꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯆꯦ ꯂꯩꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯩꯔꯒ ꯑꯉꯥꯡꯁꯤꯡꯗ ꯌꯦꯜꯂꯒ ꯇꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣ ꯐꯥꯔ 23 ꯔꯤꯂꯤꯐ ꯀꯦꯝꯞꯁꯀꯨꯝꯕꯗ ꯑꯩꯈꯣꯏ ꯆꯠꯂꯦ ꯃꯦꯇꯔꯤꯌꯦꯜꯁ ꯌꯦꯜꯂꯤ ꯃꯦꯇꯔꯤꯌꯦꯜꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯅꯔꯤ ꯑꯥꯏꯇꯦꯝꯁꯀꯨꯝꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯄꯦꯟꯇꯤꯡꯁꯀꯤ ꯀꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯦꯟꯕꯁꯤ ꯃꯇꯝꯁꯤꯗꯩꯗ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯒ ꯈꯔ ꯂꯩꯔꯒꯗꯤ ꯑꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯔ ꯁꯄꯣꯔꯠ ꯂꯥꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯦꯛꯇꯤꯚꯤꯇꯤ ꯎꯕꯗꯒꯤ ꯅꯣꯏꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯛꯄ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯄꯥꯟꯗꯒꯤ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯆꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯠ ꯏꯚꯟ ꯐ꯭ꯔꯣꯝ ꯑꯣꯟꯂꯤ ꯐ꯭ꯔꯣꯝ ꯑꯋꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒ ꯐꯥꯏꯠ ꯇꯧꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯣꯏꯗꯒꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯔꯛꯄ ꯌꯥꯎꯋꯦ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯣꯏꯒꯤꯗꯤ ꯌꯥꯝ ꯐꯩ ꯈꯣꯠꯂꯦ ꯀꯥꯏꯅꯀꯣ irrespective of ꯀꯔꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯅꯣꯗ ꯇꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯃꯣꯏꯅ ꯌꯥꯝꯅ ꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯣꯏꯅ ꯐꯥꯎ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯃꯌꯥꯝꯒꯤ ꯀꯃꯟ ꯄꯤꯄꯜꯗꯒꯤ ꯃꯇꯦꯡ ꯐꯪꯉꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ DC ꯃꯁꯥ ꯐꯥꯎꯅꯕꯧ ꯃꯣꯏ ꯃꯁꯥꯅ ꯏꯝꯐꯥꯜ ꯏꯁ DCꯒꯤ ꯑꯣꯐꯤꯁ ꯃꯣꯏꯒꯤ ꯇꯤꯝꯅ ꯃꯣꯏꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯣꯏꯅꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟ ꯔꯤꯂꯤꯐ ꯀꯦꯝꯞ ꯏꯝꯐꯥꯜ ꯏꯁꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯥꯔꯠ ꯀꯦꯝꯞ ꯁꯤꯟꯖꯈ꯭ꯔꯦ
adagi koigi non government NGOs kumbada hairaga su koi manipur gi NGOs singasu koi adum collaborate tawraga moina angam mating pangbirai adagi koigi Manipuri weddings collaborate tawraga koina mayam dagi fund drive tawraga adudagi lakpa paisa aduna koina relief camp sing se tangang sing gi stationery items including art materials tawraga koina Manipur gi relief camp sing da 23 plus relief camps aduduga koina cover tawjagi wangang sing masing de 1000 pulapna total da 1200 300 domaina oiramgani angang sing se da koina moigi data taba school gi materials stationery materials kumba dagi koina dagi art games la ektogi activity kumba je hojik phawta domaina simgre ada the thing na experience is yam nungai ba thamoi sokpa experience yam nungai jaba koi artist mayam jingina adugu artist mayam ju thengna birangani adu ai maru mapung oina di che ai gidi ai isa je matam du dai da conflict horok matam se di ai je Bangalore da lei se ai gidi aina haijaba duni che aina sidagi tawraga moida video call tawraga aina connect tawba mayana tawba video yengjabani mapung oiba experience tawba thingnagi badi akoi mangde lengjin bire ba hum leire adagi manipur gi artist che maroina manipur gi artist singai yamna nungsijaga hojik hawgalagli ba ngang singse junior artist haitare moida leiba moigi spirit moina kathokningba aina kenama tawji habada moina hana mang tharakan direct chatsi kala lapasu kasu kaide koi chatke hairaga moina ai isa yaudragasu moina chatlaga loi sindi bangatani aina su yum thok matamda aina su ayum sor participate tawjai adu mapung oibati moina loina chen bangatani sigi matam jai dei chi yamna koigi relief camp da leiba angang sing ase yamna phibam amada leiri haitare moigi mental status se to hojik su koina moina layak matam de che koina uba se kari ye ke ha matam de che yum ji yam yi ebo angang sing se mayum leita na relief camp da leiba ngatani atuna moigi mental status se kai lei moigi yum leita bagi moina yum ama lening bagi asagi mayum da haning bagi keno se koina moina yeklak pa lai du dagi uba phange dun yamna thamoi sok ningai uba thamoi sok pa ngang sing duna mayum to badi yum mai chak pagi sin yek pagumba adagi lan tawbagi adugumba moigi mental state se koma karam film de leini se moigi expression se moigi lai de painting dugi art dugi through da moina koi da uthor pa da adu uba phangi smai taw dunai che sugumba mayam se khara tawjakre adu mayam mating dagi su makha ta ba si yamna koi tawning ba yamna ki gano se da tane taw ba yengaga khale ga makha ta na sound makha ta na mu taw gen khali se join among tai malak Pola laki tabi re beche ja hujik tari adu eram do man ba okay hoi aduni che in short cancel lakan dei che hojik pawo da tatra ma thoi surak pa sidai da khoina ngasi baw ta angam taw jigi adu khoin taw ji kashina te che kapsu ngam jabana te yam ka hena taw bu ngam dri adu hojik che yam na wana ra ba matam nina mayam che yam seng har kan dei che khoi gi su as a business yam kan na grow taw ngam je adu ki mayam na su mayam sing su pulap suffer taw mina banina sigi figam jita yamna kitang kanto bokto mada leiri makata na suai akong mathang gi tha mani sidagi amuka amuk mayam ga tawmina raga makata na hojiki kogi kana se continue taw jagi ge haina khali se masida yam kanna khoi si thamoi sotha gumsi akoina tawba ngambase masi adum tawba akoi da mateng pangbirak haitare ko aidi in kind aidi pesa oina natragana akoigi volunteer oina aduga event sida thupirakanda masida mapung phallise masisu yamna chawba support nei baduna support si different kind the angam ba support pinabase masini akoina yamna masi henkallagadi akoigi awaba sidi ta uruba mina khangani aduga video si thagat pasi aina chasaruba da lorapa footage ai thadokpa ngamdeba lot of factors aduga masi daisida akoina video mapanda leiba mina manipurda kari thoke habisi changuba mi duna uba sisu only one part hora moi ko very small part oi beduna impact se doki matik kena tahu phawhalle aduna koisi hujik si akoi na chatli se kadai de chatli no
aina hangakpa matang kari no tawrisi boina natra humanity ki question du ne ado masigumba sida koina give up tawdana smaina yamna nungsina nasai ki haida angang singsi pura koina tahidraba wa aide angang singsi chelakpa kandana army gi keno se truck sida angang se kaptana baina mama sina matsinse mele si huzi akoigi keno sida tawrine base ado masigi pausi kanana akoi khangnageba natra adagi angang singji forum do idam ta khalune adagi camp amadam chatkani adagi camp sida su muk chatlagas adu ta kana tawden ama mu hongni adagi camp tu tele hori ba mayam sida ta tharaga adagi indam dama huji chatkhraban makha da tharagan sida adagi keno ai yam phibam do yam chadana leiba adu dai tu tanga sai ge art ki sitaura ka ngatang mana ngatang kena meditative state oina pora ka ma ngon da leibo khando du do hon da yam na kena ne na khanjai ko adu thaga chari du ka sai yam nung si ba mana akoina lance soknari se kana ga soknari masina ta masai ge haido sigi initiative to si tawrapada akoina human noina koi se lepminaragati humanity gi ground ne banga sai gi aduna mayam na ha pada onang di kari group no in hang pas ai khumning dre buzik awaba mayam se uba miyama waba sida di nang kari no na ising pithak andai da kana nom na hange aina su fundraising to kanda onang di group se karamba no adoi di aina lan se chatpa kanda nang se lan se sala kanda ising pbu ina harakpa sida nang di kari no adu gi group to dan ai ising pi gen haibe yabra adu gi example du ne banga sai gi hapak pakanda community different na hapak pasida masida isa ko human no ina umminna bada adu gi du ubas du yamna nusi adu ko wari si sigumba si yam lai me yam haidok ta bagi wani adu bu ai gi wakanda di sigumba se tholak pakandu ta oina koi se niyoi ba ma oina koi gi life si kyam koi ne hingdoino mani ngasi si baya heyeng si baya masidayda akoy se thuba si betana bagi mawong tasade baside nutra anyway aina feel daw boduna feel daw re ado Vipin dagi Nicholas dagi Silex na front end the thing na ruba dagi 23 camp ta chala ka angang sing se yung ko hojik 1300 hen participate taw ese moigi thingnaruba adugi kitang share tawbi aduga mo at the same time akoina struggles yedum khara du share tawbi yu kay dinaga masigi struggles isu akoina utlagadi moina smaina tawra isita masigi awaba se dai basi aina mating pangba yaina tholak pasu yai ko aduna dum wari sidi bakanta koigi punging the power aduga struggles su adum share tawbi ahanbada Vipin da pisara lan sina sokan base plap ona soe dum ada koi jo dum lepham khangda baduga tha amadi kem tawgidena ko dum pura sadang ni man leira kanda aduga tha ani admana farake tawbu kan adai de horopone koi gi kano se thabak asmana chatpa horopose dairi na hore magi pocket tagi paisa khara mainly direct si kanom da leira me sungu sero adum da yam ni my family yam dai bene my connection aduda mana sokhiba adum da sana kana so main kana center so oi bene na adum da mana kadang chatninge na har kan sida hoi har kan da adu da lei da bena rekan chatche na man chapane ba ada chatpa ho wasida mainly ekona pu base angangi kano drawing materials kai ken mana khar pure adu duga numituda dum akoina dum piraga materials khara sina naba pire adu duga numitugi mo akoina artist koi tara mo mana chale adu duga chalaga mogi lai ko kai kai loin tapire tap ho chatpa kansida moina khanbase akoi lakpase moida am surprise oyeba kaino namgadi lakpado lai tappa kai kai mana lakadu ningjane do akoina chappaduna yam toptopa laipagi man tamba lakpane hana do pulap ko set on sar chappadudadi moisinga na pot
ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯈꯣꯠꯄ ꯇꯧꯔꯀꯥꯟꯁꯤꯗ ꯑꯗꯨ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯍꯧꯔꯛꯄꯅꯦꯕ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝ 5 ꯆꯠꯂ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯍꯣꯕ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯠꯄ ꯀꯩꯀꯩ ꯂꯩꯕ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯕ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯊꯪ ꯁꯦꯔꯧꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯣꯝꯗ ꯍꯥꯟꯅ ꯆꯠꯄ ꯁꯦꯔꯧꯔꯣꯝꯗꯒꯤ ꯂꯥꯛꯄꯗꯣ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁꯦꯔꯧꯔꯣꯝꯗꯒꯤ ꯆꯠꯄꯁꯦ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩꯗꯣꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯎꯝ ꯁꯦꯔꯧ ꯁꯨꯒꯨꯅꯨꯗꯒꯤ ꯂꯥꯛꯄ ꯑꯌꯥꯝꯕꯅ ꯃꯦꯖꯣꯔꯤꯇꯤ ꯃꯦꯛꯁꯤꯃꯝꯁꯦ ꯑꯗꯣꯝꯗ ꯑꯣꯏ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯆꯥꯏꯊꯣꯛꯑꯒ ꯂꯩ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯐꯦꯛ ꯇꯧꯕ ꯚꯤꯂꯦꯖꯁꯦ ꯁꯦꯔꯧ ꯁꯨꯒꯨꯅꯨ ꯁꯣꯝꯁꯦ ꯑꯣꯏ ꯍꯣꯏ ꯍꯣꯏ ꯁꯤꯡꯁꯤ ꯌꯥꯝꯕꯅꯤꯅ ꯃꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯏꯊꯣꯛꯑꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯍꯧꯕꯅꯦ ꯑꯗꯣ ꯃꯦꯟꯂꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯦꯇꯦꯠꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞ 3-4ꯗ ꯂꯩꯔꯝꯃꯦꯕ ꯑꯩꯅ 10 ꯑꯗꯨꯃꯥꯏꯅꯒ ꯆꯠꯂꯛꯄ ꯀꯥꯟꯁꯤꯗ ꯑꯃꯅ ꯃꯦꯀꯣꯂꯥꯗ ꯂꯩꯔꯝꯃꯦ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯦꯜꯂꯛꯄꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯉꯥꯛꯇꯅꯦꯕ ꯑꯩ ꯐꯦꯃꯤꯂꯤꯒꯤ ꯔꯤꯂꯦꯇꯦꯠꯁꯦ ꯑꯗꯨꯒ ꯕꯤꯁꯦꯝꯄꯨꯔꯒꯤ ꯀꯩꯅꯣꯗꯁꯨ ꯂꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅ ꯑꯩꯅꯗꯤ ꯈꯪꯗꯕꯤꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯊꯣꯛꯂꯛ ꯀꯧꯔꯛꯄ ꯌꯥꯎꯋꯦꯕ ꯑꯍꯟꯁꯤꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯒ ꯆꯠꯄ ꯈꯤꯇꯪ ꯀꯩꯅꯣ ꯍꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤꯡꯕꯁꯦ ꯂꯥꯏ ꯌꯦꯛꯄꯇꯪ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯀꯩꯀꯩ ꯑꯃꯨꯛ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯑꯦ ꯂꯥꯏꯔꯤꯛ ꯑꯗꯨꯃꯥꯏꯅ ꯑꯋꯥꯠꯄ ꯄꯤꯕ ꯑꯗꯩ ꯃꯣꯏꯒꯤ ꯗꯤꯇꯦꯜꯁ ꯐꯖꯅ ꯈꯣꯝꯒꯠꯂꯦ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯑꯗꯒꯤ ꯍꯦꯛ ꯁꯥꯟꯅꯕꯒꯤ ꯀꯩꯀꯩ ꯑꯗꯨꯕꯨ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯂꯃꯤꯅ ꯎꯔꯦꯕ ꯑꯋꯥꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯂꯥꯏ ꯌꯦꯛꯈꯠꯂꯦꯅ ꯑꯉꯥꯡꯁꯤꯡ ꯆꯠꯄ ꯀꯥꯟꯁꯤꯗ ꯌꯨꯝꯁꯤ ꯌꯦꯛꯑꯒ ꯃꯩ ꯆꯥꯛꯄꯒꯤ ꯌꯥꯝ ꯌꯦꯛꯑꯦꯕꯀꯣ ꯍꯪꯗ꯭ꯔꯦ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯂꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯌꯦꯛꯅꯤꯡꯉꯤꯁꯦ ꯑꯗꯨ ꯌꯦꯛꯀꯅꯣ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯗꯨꯝ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯝ ꯇꯧꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯌꯦꯛꯑꯦ ꯑꯗꯨꯒ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯅ ꯃꯩꯇꯩ ꯋꯥꯔꯤꯌꯔꯁꯀꯨꯝꯕ ꯌꯦꯛꯑꯦ ꯐꯖꯅ ꯊꯥꯡꯒꯨꯝꯕ ꯄꯥꯏꯔ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨꯁꯨ ꯈꯪꯉꯤ ꯃꯥꯏ ꯂꯥꯏ ꯌꯦꯛꯄꯗ ꯐꯣꯡꯗꯣꯛꯏꯅꯦꯕ ꯃꯥꯅ ꯑꯗꯨꯒꯤ ꯏꯅꯔꯖꯤꯗꯣ ꯂꯩꯔꯝꯃꯒꯗꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕ ꯊꯦꯡꯅꯩ ꯍꯥꯏꯗꯤ ꯃꯥꯅ ꯗꯤꯐꯦꯟ ꯇꯧꯅꯤꯡꯕꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯗ ꯊꯦꯡꯅꯩ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯆꯨꯔꯆꯥꯟꯄꯨꯔꯝꯒꯤ ꯁꯥꯏꯠꯁꯤꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯂꯥꯏꯙꯤ ꯁꯥꯟꯅꯔ ꯂꯩꯒꯗꯧꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤ ꯎꯇꯨꯞ ꯑꯃ ꯄꯥꯏꯔ ꯑꯩ ꯆꯪꯈꯤꯀꯥꯟꯗ ꯑꯦꯝ ꯇꯧꯔꯛꯑꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯍꯥꯏꯔ ꯀꯥꯟꯁꯤ ꯅꯣꯡꯃꯩꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯁꯇ꯭ꯔꯥꯏꯛ ꯌꯥꯝ ꯇꯧꯈꯤꯕꯗꯣ ꯀꯩꯅꯣꯗ ꯂꯥꯏꯙꯤ ꯁꯥꯟꯅꯔꯒ ꯂꯩꯒꯗꯧꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯈꯨꯠ ꯄꯥꯏꯔ ꯆꯤꯡꯁꯤꯜꯂꯦ ꯃꯣꯏ ꯀꯥꯗ ꯆꯪꯁꯦ ꯍꯥꯏꯅ ꯑꯗꯨ ꯆꯪꯕꯁꯤ ꯀꯝꯃꯤꯇꯤ ꯍꯣꯜ ꯑꯃꯗ ꯄꯨꯂꯞ ꯀꯩꯅꯣ ꯒ꯭ꯔꯤꯟ ꯀꯥꯔꯄꯦꯠ ꯃꯥꯏꯅ ꯇꯧꯕ ꯑꯃ ꯆꯤꯔꯪꯒꯤꯗꯣ ꯑꯗꯨ ꯊꯥꯔꯒ ꯀꯩꯅꯣ ꯁꯪꯒꯣꯜꯗ ꯈꯟꯕ ꯀꯥꯡꯈꯟ ꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯣ ꯈꯜꯂꯒ ꯌꯥꯝ ꯈꯪꯗꯕꯤ ꯃꯊꯣꯡ ꯈꯪꯗꯕꯤꯗ ꯐꯤ ꯑꯃꯅꯤ ꯈꯟꯖꯤꯟꯅꯔꯒ ꯀꯥꯅ ꯂꯩꯔꯝꯃ ꯀꯥꯟꯗ ꯄꯨꯁꯤꯜꯂꯦꯕ ꯑꯩꯁꯦ ꯑꯉꯥꯡ ꯃꯃꯥ ꯆꯥꯛ ꯆꯥꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯗꯨꯒ ꯑꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯏꯅꯤ ꯈꯣꯠꯂꯤ ꯁꯥꯔ ꯈꯣꯏ ꯂꯥꯛꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯩ ꯑꯗ ꯑꯋꯥꯠꯄꯁꯦ ꯑꯗꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯀꯩꯀꯩ ꯄꯨꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯆꯥꯄꯣꯠꯁꯤ ꯌꯦꯜꯂꯦ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯗꯨꯝ ꯆꯥꯔ ꯍꯔꯥꯎꯔꯦ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯦ ꯂꯥꯡꯉꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯄꯨꯂꯞ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯕꯁꯦ ꯂꯣꯏꯔꯒ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ ꯅꯨꯡꯉꯥꯏꯔꯁꯤ 3-4 ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒ 2-3 ꯑꯗꯨꯃꯥꯏꯅ ꯑꯋꯥꯔꯁ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯀꯩꯅꯣ ꯇꯧ ꯂꯩꯃꯤꯟꯅꯔꯤꯁꯦ ꯑꯗꯨꯗꯕꯨꯗꯤ ꯃꯣꯏ ꯑꯇꯣꯞꯄ ꯀꯩꯅꯣꯝꯗ ꯑꯗꯨꯝ ꯋꯥꯔꯜ ꯑꯃꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯨꯕꯗꯤ ꯉꯝꯃꯦꯕ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯚꯦꯟ ꯑꯗꯩ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯩꯀꯩ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯋꯥꯕꯗꯨꯗꯤ ꯀꯥꯎꯊꯣꯛꯑꯦ ꯂꯣꯏꯔꯒꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯃꯊꯪ ꯂꯥꯛꯑꯦ ꯑꯗꯒꯤ ꯋꯤꯟꯇꯔꯁꯤ ꯈꯤꯇꯪ ꯆꯪꯉꯛꯄ ꯈꯔ ꯍꯧꯔꯛꯄꯗꯒꯤ ꯇꯥꯟꯅꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤꯅ ꯆꯄꯜ ꯌꯥꯎꯔꯝꯗꯕ ꯆꯄꯜ ꯇꯣꯡꯗꯕꯤ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯒꯤ ꯐꯣꯇꯣ ꯀꯩꯀꯩꯁꯦ ꯑꯗꯨ ꯐꯣꯇꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯗꯨꯝ ꯌꯥꯝ ꯑꯩꯈꯣꯏꯅ ꯊꯤꯟ ꯉꯥꯡꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯈꯛꯇꯪ ꯊꯥꯒꯠꯄ ꯑꯗꯒꯤ ꯅꯝꯃꯛꯄ ꯀꯩꯀꯩꯁꯦ ꯀꯩꯅꯣꯗ ꯃꯣꯏ ꯑꯋꯥꯕꯗꯣ ꯆꯤꯡꯊꯣꯛꯄꯤꯌꯦ ꯃꯌꯥꯝꯗ ꯈꯣꯡꯒꯣꯏꯅꯩꯌꯦꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨ ꯈꯔ ꯁꯨꯝ ꯎꯠꯇꯕꯁꯨ ꯌꯥꯗꯦꯕ ꯃꯥꯒꯤ ꯐꯦꯁꯇꯣ ꯀꯩꯅꯣ ꯎꯍꯟꯗ꯭ꯔ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨ ꯎꯠꯇ꯭ꯔꯒꯗꯤ ꯋꯥꯔꯤ ꯍꯥꯏꯕꯗꯨ ꯀꯩꯅꯣ ꯃꯇꯦꯡ ꯑꯗꯨꯒꯤꯁꯨ ꯂꯥꯛꯅꯕ ꯑꯃꯁꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯈꯛꯇꯪ ꯉꯝꯕꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯦꯟꯂꯤ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯩꯁꯥ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ ꯖꯝ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯍꯦꯟ ꯇꯨ ꯃꯥꯎꯠ ꯂꯩꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯝꯁꯨ ꯑꯗꯨꯃꯥꯏꯅ ꯎꯍꯟꯅꯕ ꯚꯤꯗꯤꯑꯣ ꯑꯗꯒꯤ ꯐꯣꯇꯣ ꯀꯂꯦꯛꯁꯟꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯖꯩꯑꯦ ꯑꯗꯨꯒ ENMꯒꯤ ꯑꯗꯨꯝ ꯊꯥꯒꯠꯆꯩꯑꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯀꯩꯀꯩ ꯑꯗꯨꯝ ꯆꯠꯄꯗꯤ ꯑꯗꯨꯝ ꯏꯚꯦꯟꯁꯦ ꯑꯅꯝꯕꯅ ꯂꯥꯏ ꯌꯦꯛꯄꯩꯗꯤ ꯃꯦꯟꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯗꯤ ꯐꯤ ꯀꯩꯀꯩ
ꯄꯤꯕ ꯑꯗꯒꯤ ꯃꯣꯏ ꯑꯋꯥꯠꯄ ꯆꯥꯕꯒꯤ ꯑꯗꯒꯤ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯁꯔꯞ ꯀꯩꯀꯩ ꯁꯥꯄꯣꯟ ꯂꯩ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯄꯣꯠ ꯀꯩꯀꯩ ꯂꯣꯏꯅ ꯑꯩꯈꯣꯏ ꯂꯧꯔꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯃꯥꯎꯟ ꯐꯅ ꯀꯥꯏꯊꯔꯦ ꯑꯗꯨꯝ ꯕꯛꯁ ꯀꯩꯅꯣꯗ ꯑꯗꯨꯃꯥꯏꯅ ꯒꯨꯠꯁ ꯂꯧꯔꯀꯥꯟꯗ ꯑꯃꯨꯛ ꯊꯤꯟꯕ ꯆꯠꯂꯦ ꯆꯠꯄꯁꯦ ꯑꯗꯨꯝ 6 hours ꯑꯗꯒꯤ ꯃꯇꯝꯁꯦ ꯐꯅꯌꯥꯝ ꯑꯗꯨꯝ ꯀꯥꯏꯊꯣꯛꯑꯦ ꯑꯩꯈꯣꯏ ꯆꯥꯕ ꯆꯠꯃꯤꯟꯅꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯤꯀꯣꯂꯥꯁ ꯈꯣꯏ ꯀꯩꯀꯩ ꯑꯗꯨꯝ ꯃꯣꯏꯁꯨ ꯌꯥꯎꯔꯕꯅꯦ ꯋꯥꯕꯁꯦ ꯀꯩꯅ ꯆꯔꯥ ꯍꯦꯜꯂꯒ ꯆꯠꯄ ꯑꯗꯒꯤ ꯃꯐꯝꯗꯨꯗ ꯆꯠꯂꯒꯅ ꯑꯃꯨꯛ ꯈꯨꯠ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯌꯥꯎꯋꯦ ꯑꯉꯥꯡꯁꯤꯡꯗꯨꯅ ꯆꯥꯗꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯈꯨꯠ ꯁꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯤ ꯄꯤꯕ ꯂꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦ ꯀꯨꯏꯅ ꯆꯪꯉꯒ ꯈꯨꯠ ꯁꯝꯃꯒ ꯀꯀꯥ ꯄꯩꯁꯥ ꯄꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕ ꯂꯨꯄꯥ 10 ꯄꯤꯔꯝꯃꯣ ꯑꯆꯥꯄꯣꯠ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯑꯗꯣ ꯌꯥꯎꯋꯦ ꯑꯗꯨ ꯄꯤꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯑꯃ ꯄꯤꯔꯨꯔꯒ ꯑꯉꯥꯡꯗꯣ ꯁꯨꯝꯗ 50 ꯍꯨꯝꯐꯨ ꯂꯩꯕꯅꯤꯅ ꯑꯗꯨꯃꯛ ꯁꯨꯝ ꯌꯥꯎꯗꯕꯗꯒꯤ ꯑꯆꯣꯏꯕꯁꯨ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯌꯥꯝ ꯌꯥꯎꯋꯦ ꯈꯨꯝꯐꯝ ꯈꯪꯗꯕ ꯃꯣꯏꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯍꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯗꯨꯃꯛꯇꯤꯁꯨ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯄꯦꯟꯅꯕꯅꯦ ꯀꯩꯅꯣꯝꯁꯨ ꯇꯧꯔꯀꯥꯟꯗ ꯄꯦꯔꯦꯟꯁꯁꯤꯡꯗꯨꯅ ꯃꯈꯥ ꯀꯩꯀꯩ ꯃꯣꯏꯗ ꯃꯌꯥꯝ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯑꯃꯨꯛ ꯍꯪꯉ ꯅꯟꯁꯤꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯅꯣ ꯀꯩꯅꯣꯅ ꯕꯤꯄꯤꯟꯅ ꯄꯟꯈꯤꯕꯗꯀꯣ ꯑꯩꯈꯣꯏꯅ ꯑꯧ ꯆꯦ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯍꯥꯟꯕꯗ ꯑꯩꯁꯨꯅꯦꯀꯣ ꯏꯁꯥꯃꯛꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝ ꯀꯚꯔ ꯇꯧꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯪꯉꯛꯄ ꯐꯨꯇꯦꯖꯁꯦ ꯁꯦꯌꯔ ꯇꯧꯕꯁꯤ ꯑꯩꯁꯨ ꯐꯖꯅ ꯍꯧꯖꯤꯛ ꯐ꯭ꯔꯤꯂꯤ ꯁꯦꯌꯔ ꯇꯧꯕ ꯉꯝꯗꯦ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯁꯤꯁꯦ ꯑꯃꯨꯛ ꯈꯜꯂꯦꯀꯣ ꯍꯣꯏ ꯑꯗꯒꯤ ꯁꯦꯀꯦꯟꯗꯅ ꯑꯃꯨꯛ ꯄ꯭ꯔꯥꯏꯚꯦꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯔꯒ ꯑꯃꯨꯛ ꯁꯦꯐꯇꯤꯒꯤ ꯑꯃꯨꯛ ꯈꯜꯂꯦ ꯑꯩꯅ ꯀꯣ ꯀꯩꯒꯤꯅꯣꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯉꯥꯡꯕꯁꯤꯗ ꯑꯩꯅ ꯇꯧꯕꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ heart to heart conversation ꯑꯩꯈꯣꯏ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛꯅꯤꯡꯗ ꯂꯩꯕꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯅ ꯑꯇꯥꯕ ꯑꯃꯅ ꯃꯥꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯤꯒꯤ ꯋꯥꯔꯤꯕ ꯃꯤꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒ ꯐꯨꯕꯤꯔꯨꯒꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯁꯨ ꯐꯥꯎꯍꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯑꯆꯨꯝꯕ ꯋꯥꯔꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯋꯥꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯕꯤꯄꯤꯟ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯊꯕꯛꯁꯦ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯔꯤꯁꯣꯔꯁꯁꯦ ꯌꯥꯝꯅ ꯂꯩꯇꯅ ꯊꯕꯛꯁꯦ ꯇꯧꯔꯛꯄꯅꯦꯕ ꯀꯩꯒꯤꯅꯣꯒ ꯆꯪꯉꯨꯔꯒꯗꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯃꯣꯏ ꯃꯦꯟꯇꯦꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯪꯉꯨꯔꯀꯥꯟꯗ ꯑꯋꯥꯠꯄ ꯃꯌꯥꯝꯗꯨ ꯎꯔꯀꯥꯟꯗ ꯅꯣꯏꯁꯨ ꯉꯝꯗꯕꯅꯤ나 ꯐ꯭ꯔꯟꯠ ꯂꯥꯏꯟ ꯃꯌꯥꯝꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯐ꯭ꯔꯟꯠ ꯂꯥꯏꯟꯁꯤꯡꯁꯤꯅ ꯃꯥꯒꯤ ꯂꯩꯖꯕꯤꯁꯤꯅꯦꯕ ꯄꯤꯔꯤꯁꯦ ꯑꯩꯅ ꯆꯠꯃꯤꯟꯅꯕ ꯀꯥꯟꯗ ꯗꯣꯛꯇꯔꯒꯤ ꯇꯤꯝ ꯑꯃꯒ ꯆꯠꯂꯤ ꯃꯣꯏꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯕ ꯏꯃꯨꯡꯗ ꯂꯩꯕ ꯐꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯤꯡꯁꯦ ꯁꯤ ꯂꯩꯕꯁꯤꯅ ꯑꯁꯨꯛꯀꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯂꯩꯔꯛꯇ꯭ꯔꯥ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯏꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯂꯩꯔꯛꯑꯕꯅꯤ ꯑꯗꯨꯅ ꯅꯣꯏꯒꯤ ꯍꯣꯜ ꯂꯥꯏꯐꯁꯦ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔ ꯂꯥꯛꯑꯕꯅꯤ ꯁꯤꯐꯧꯗ ꯑꯩꯈꯣꯏ ꯔꯦꯖꯤꯂꯤꯌꯦꯟꯠ ꯑꯣꯏꯅ ꯂꯩꯔꯤꯁꯤ ꯅꯣꯏꯒꯨꯝꯕ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯒ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯅꯦꯅ ꯑꯩꯅ ꯄꯤꯅꯤꯡꯉꯦꯀꯣ ꯍꯥꯏꯗꯤ ꯅꯣꯏꯅ ꯂꯥꯏ ꯌꯦꯛꯄꯒꯤꯅꯦꯅ ꯆꯠꯂꯒ ꯆꯥꯅꯕꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯥꯅꯕꯒꯤ ꯑꯃꯨꯛ ꯄꯤꯌꯦ ꯐꯤ ꯁꯨꯅꯕꯁꯨ ꯂꯩꯔꯝꯗ꯭ꯔꯦꯅ ꯑꯃꯨꯛ ꯄꯤꯌꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥꯈꯜꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯦꯂꯤꯚꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯆꯨꯝꯕ ꯂꯝꯕꯤꯔꯣꯝ ꯑꯆꯨꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯚꯣꯠ ꯌꯥꯝ ꯇꯧꯔꯤꯅ ꯚꯣꯠꯀꯤ ꯇꯧꯕꯁꯤꯗꯩꯁꯤꯗ ꯚꯣꯠꯀꯤ ꯋꯥꯁꯤ ꯄꯨꯁꯜꯂꯛꯄꯒꯤ ꯃꯔꯝꯁꯤꯗ ꯑꯩꯅ ꯂꯤꯁꯅꯔꯁꯤꯡꯗꯁꯨ ꯈꯪꯍꯟꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯀꯦꯟꯗꯤꯗꯦꯠ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯃꯤꯗꯨꯗ ꯊꯕꯛ ꯇꯧꯔꯛꯀꯅꯤꯅ ꯑꯥꯁꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯊꯥꯗꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯀꯅꯥꯅ ꯍꯦꯟꯅ ꯄꯤꯌꯦ ꯑꯗꯨꯗ ꯅꯠꯇꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯥꯛꯄꯁꯦ ꯃꯁꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯗꯨꯝ ꯀꯣꯟꯐ꯭ꯂꯤꯛꯀꯤ ꯁꯔꯀꯜꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯕꯤꯄꯤꯟꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯎꯠꯈ꯭ꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯗꯣ ꯇꯧꯕꯗꯗꯤ ꯑꯩꯅ ꯉꯁꯥꯏ ꯕꯦꯛ ꯇꯨ ꯗ ꯄꯣꯏꯟꯇ ꯂꯥꯛꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯁꯤ ꯊꯕꯛꯁꯤ ꯇꯧꯋꯤꯅ ꯎꯠꯄꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ
ꯑꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯁꯦꯐꯂꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯁꯤꯒꯦ ꯀꯩꯒꯤꯅꯣꯒ ꯅꯣꯏꯒꯤ ꯊꯥꯒꯠꯂꯛꯄꯁꯦ ꯎꯗ꯭ꯔꯒꯗꯤ ꯑꯩꯅꯁꯨ ꯅꯣꯏ ꯇꯤꯝꯁꯤꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯇꯧꯔꯤꯁꯦ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯣꯏꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯕꯗ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯎ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯐ ꯋꯦꯗ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯔꯀꯥꯟꯗ lot of people actually ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣꯃꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯂꯩꯔꯛꯇꯕꯒꯤ ꯋꯥꯔꯛꯏꯁꯦ lot of people ꯃꯥꯒꯤ ꯊꯣꯡ ꯂꯣꯜꯂꯀꯥꯟꯗ ꯊꯕꯛꯁꯦ ꯇꯧꯔꯤꯑꯕ ꯑꯗꯣ ꯀꯅꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃꯗꯤ ꯆꯨꯝꯗ꯭ꯔꯥ ꯀꯩꯒꯤꯅꯣꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟ ꯀꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯃꯤ ꯇꯥꯏ ꯍꯥꯏꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯣꯏ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯅꯤꯡꯉꯦꯕ ꯆꯨꯝꯕ꯭ꯔꯥ ꯅꯣꯡꯃꯩ ꯀꯥꯞꯅꯤꯡꯉꯦ ꯂꯃꯟ ꯈꯨꯝꯅꯤꯡꯉꯦ ꯑꯗꯨꯒ ꯃꯁꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯅꯅꯦꯕ ꯃꯣꯏ ꯗꯤꯐꯦꯟ ꯇꯧꯅꯕ ꯈꯜꯂꯛꯑꯦꯕ ꯃꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯃꯩ ꯊꯥꯔꯒ ꯃꯣꯏ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯥꯎꯋꯥ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄꯗꯨꯒꯤꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯑꯗꯣ ꯅꯣꯏꯒꯤ ꯑꯋꯥꯕꯁꯦ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯒꯤꯗ ꯐꯟꯗꯤꯡ ꯔꯤꯁꯣꯔꯁꯦꯁ ꯂꯩꯇꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯏꯠꯁ ꯅꯣꯠ ꯏꯅꯐ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯏꯠꯁ ꯅꯣꯠ ꯏꯅꯐ ꯁꯤꯅꯦꯕ ꯑꯗꯣ ꯃꯊꯪꯗ ꯅꯤꯀꯣꯂꯥꯁꯅ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯅꯤꯀꯣꯂꯥꯁꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯂꯥꯏ ꯌꯦꯛꯄꯒꯤ ꯍꯧꯖꯤꯛꯀꯤ ꯏꯚꯦꯟꯁꯤ ꯁꯤꯜꯂꯤꯉꯩꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄꯁꯤ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯇꯥꯏꯞꯇ ꯒ꯭ꯔꯨꯞ ꯈꯔ ꯑꯃ ꯂꯥꯛꯑꯒ ꯄꯣꯠ ꯑꯃ ꯄꯤꯔꯝꯃꯒ ꯐꯣꯇꯣ ꯀꯥꯞꯄ ꯑꯃ ꯆꯠꯈꯤꯕ ꯑꯃ ꯇꯧꯔꯒ ꯐꯣꯇꯣ ꯀꯥꯞꯄ ꯑꯃ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯚꯦꯟ ꯁꯤꯜꯂꯤꯉꯩꯗꯨꯗ ꯑꯉꯥꯡ ꯃꯈꯩꯗꯨ ꯂꯣꯏ ꯀꯧꯊꯣꯛꯑꯒ ꯐꯣꯇꯣꯁꯦ ꯄꯨꯂꯞ ꯀꯥꯞꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯁꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯥꯞꯀꯗꯕ ꯐꯣꯇꯣ ꯀꯥꯞꯀꯗꯕꯁꯦ ꯀꯥꯞꯇꯕꯤ ꯍꯜꯂꯛꯄꯁꯨ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏꯗ ꯐꯤꯜ ꯇꯧꯕꯗꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯏ ꯃꯥꯜꯂꯦꯅꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯈꯩꯗꯨꯁꯨ ꯄꯨꯛ ꯍꯧꯒꯠꯂꯛꯑꯒ ꯐꯣꯇꯣ ꯀꯥꯞꯁꯤꯜꯂꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯄꯨꯛꯅꯤꯡ ꯆꯦꯟꯁꯤꯜꯂꯛꯑꯒ ꯂꯥꯏꯟꯒ ꯆꯠ ꯂꯦꯞꯄꯒ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯁꯨꯝ ꯀꯝꯄꯜꯁꯔꯤꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯝꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯁꯨꯝ ꯃꯁꯥꯃꯛꯅ ꯍꯥꯏꯔꯛꯄꯁꯨ ꯁꯨꯝ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯈꯤꯇꯪ ꯁꯨꯝꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯈꯜꯂꯨꯔ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣꯁꯦ ꯁꯨꯡꯀꯥꯞ ꯀꯥꯞꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯁꯥꯔꯀꯨꯂꯔꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯃꯌꯥꯝꯅꯁꯨ ꯈꯪꯕ ꯈꯔꯅꯤ ꯈꯪꯉꯦ ꯈꯪꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯈꯪꯕꯤꯗꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯑꯦꯛꯅꯣꯂꯦꯖꯃꯦꯟ ꯄꯤꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯅ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏꯗꯤ ꯚꯣꯂꯨꯟꯇꯔꯤꯂꯤ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯨꯒ ꯌꯦꯁ ꯑꯩꯈꯣꯏꯁꯦ ꯐꯟꯗꯤꯡꯁꯤ ꯋꯥꯠꯄꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕꯁꯤꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏꯅ ꯈꯜꯂꯦ ꯌꯦꯁ ꯑꯗꯨ ꯑꯗꯣ ꯑꯩ ꯑꯁꯤꯒꯤ ꯂꯥꯟ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ENMꯒꯤ ꯃꯈꯥꯗ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯑꯩꯒꯤ ꯏꯕꯥꯏ ꯑꯩ ꯏꯅꯦꯒꯤ ꯃꯆꯥ ꯀꯖꯤꯟꯁꯤꯁꯨ ꯁꯨꯒꯨꯅꯨꯗ ꯂꯩꯈꯤꯗꯕꯅꯦ ꯃꯥꯁꯦ ꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯄꯗ ꯏꯅꯦꯁꯨ ꯁꯨꯃꯥꯏꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯈꯣꯠꯄ ꯑꯗ ꯃꯦ ꯊꯥꯗ ꯂꯩꯇꯕꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯖꯔꯦ ꯃꯥ ꯂꯩꯇꯕꯒꯤ ꯊꯤꯗꯣꯛ ꯊꯤꯖꯤꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯃꯤꯡ ꯈꯪꯉꯦꯝꯕ ꯑꯅꯟ ꯄ꯭ꯔꯁꯥꯗ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯌꯦ ꯋꯥꯡꯖꯤꯡꯗꯒꯤꯅꯦ ꯑꯗꯣ ꯃꯥꯁꯦ ꯂꯩꯇꯕꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯁꯨꯝ ꯌꯨꯝꯗꯒꯤ ꯁꯨꯝ ꯄꯨꯔꯒ ꯂꯥꯛꯄꯗꯨꯅ ꯑꯩꯁꯦ ꯑꯁꯤꯗ ꯔꯦꯟꯇ ꯂꯩꯖꯕ ꯍꯥꯏꯁꯦ ꯑꯩꯁꯨ ꯑꯩ ꯃꯈꯥ ꯇꯥꯕ ꯐꯔꯗꯔ ꯏꯁꯇꯗꯤꯒꯤ ꯂꯩꯖꯕꯅꯤꯅ ꯑꯩꯁꯨ ꯁꯤꯗ ꯂꯥꯛꯇꯕ ꯑꯃꯨꯛ ꯌꯥꯗꯕꯅꯤꯁꯨ ꯂꯥꯛꯑꯦ ENMꯒꯤ ꯁꯨꯃꯥꯏꯅ ꯁꯤꯜꯂꯝꯕꯗꯒꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯚꯣꯂꯨꯟꯇꯤꯌꯔ ꯋꯥꯔꯛꯁꯦ ꯑꯗꯨꯝ ꯍꯧꯖꯔꯛꯄꯅꯦ ꯑꯩꯁꯨ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯍꯥꯔꯠ ꯑꯦꯟ ꯁꯣꯜꯗ ꯁꯨꯝ ꯍꯣꯠꯅꯖꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯆꯜꯂꯒ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯁꯜꯂꯒ ꯑꯗꯨꯝ ꯐꯣꯇꯣ ꯀꯥꯞꯄꯝꯃ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯃꯣꯔꯦꯜꯂꯤ ꯌꯥꯝ ꯊꯤꯅ ꯗꯥꯎꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯑꯃ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯤꯗꯤ ꯌꯥꯝꯃꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯂꯝꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯒ꯭ꯔꯨꯞ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯂꯛꯄꯁꯦ ꯂꯥꯏ ꯌꯦꯛꯄꯒꯤ ꯀꯤꯠꯁ ꯄꯤꯕꯁꯤ ꯑꯁꯤꯗ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯗꯥ ꯕꯤꯄꯤꯟꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯁꯦꯅꯤꯇꯔꯤ ꯄꯦꯠꯁ ꯀꯩꯀꯩꯁꯨ ꯍꯥꯏꯗꯤ ꯏꯟꯅꯔ ꯒꯥꯔꯃꯦꯟꯁꯀꯨꯝꯕ ꯃꯌꯥꯝ ꯑꯗꯔ ꯒꯥꯔꯃꯦꯟꯁꯀꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯗꯔꯀꯥꯔ ꯇꯥꯔꯛꯄꯗꯣ ꯃꯣꯏꯒꯤ
ꯑꯗ ꯃꯣꯏꯁꯦ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯁꯨ ꯈꯔ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯄꯤꯕꯁꯨ ꯌꯥꯎꯏ ꯑꯩ ꯑꯉꯥꯡꯒꯤ ꯐꯨꯠꯕꯣꯜ ꯁꯨꯃꯥꯏꯅ ꯄꯤꯔꯝꯕꯁꯨ ꯌꯥꯎꯏ ꯏꯚꯟ ꯃꯣꯏꯔꯥꯡꯗ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯃꯤꯕꯨ ꯊꯦꯡꯅꯔꯛꯑꯦ ꯔꯤꯂꯤꯐꯀꯤ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯅꯥꯄꯤ ꯃꯔꯛꯇ ꯑꯗꯨꯝ ꯃꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕ ꯈꯣꯠꯄ ꯇꯧꯕ ꯈꯣꯠꯄꯗꯨ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛꯁꯨ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯍꯥꯏꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯗꯣ ꯎꯄꯥꯏꯁꯨ ꯂꯩꯇꯕ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯃꯤꯗꯣ ꯑꯗꯨꯝ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯃꯥꯗꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯈꯩꯗꯨꯁꯨ ꯑꯗꯨꯝ ꯂꯩꯅꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯗ꯭ꯔꯦꯁ ꯐꯖꯕ ꯑꯃ ꯁꯦꯠꯂꯁꯨ ꯄꯣꯠ ꯀꯩꯅꯣ ꯘꯔꯤ ꯑꯃ ꯁꯤꯔꯛꯑꯁꯨ ꯃꯣꯏꯁꯤ ꯑꯗꯨꯝ ꯄꯥꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯅꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯝꯗꯒꯤꯗꯤ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯂꯝꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯁꯨꯒꯨꯅꯨꯔꯣꯝꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯕꯣꯛ ꯊꯦꯡꯅꯔꯛꯑꯦ ꯃꯣꯏꯒ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯀꯣꯟꯅ ꯊꯦꯡꯅꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯀꯞꯄꯒ ꯄꯥꯎ ꯇꯝꯕꯗꯣ ꯑꯩꯈꯣꯏꯅꯗꯤ ꯀꯩꯝꯇ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯃꯝꯗꯕ ꯁꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯒꯤ ꯒꯨꯝꯕ ꯁꯨꯝꯕꯁꯨ ꯁꯨꯝ ꯊꯦꯡꯅꯕ ꯌꯥꯎꯔꯛꯑꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯑꯣꯏꯅꯗꯤ ꯂꯩꯈꯤꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯐꯟ ꯑꯣꯏꯔꯣ ꯈꯤꯇꯪ ꯂꯩꯇꯥꯔꯒꯗꯤ ꯍꯦꯟꯅ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯉꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯕꯁꯦ ꯁꯤꯒꯤꯗ ꯑꯩꯈꯣꯏꯅ ꯐꯨꯇꯦꯖꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯩꯅꯁꯤꯀꯣ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯗꯒꯤ ꯅꯣꯏꯅꯁꯨ ꯑꯗꯨꯝ ꯅꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯐꯨꯇꯦꯖꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯁꯟꯕꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯈꯜꯂꯤ ꯀꯩꯒꯤꯅꯣꯒ ꯁꯤ ꯑꯥꯔꯀꯥꯏꯚꯦꯜ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕꯗꯀꯣ ꯑꯩꯈꯣꯏꯅ ꯃꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯛꯑꯀꯥꯟꯗ ꯐꯣꯇꯣꯒ ꯁꯠ ꯅꯝꯃꯒ ꯆꯠꯈ꯭ꯔꯦ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯀ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ in a way ꯑꯩꯈꯣꯏꯅ judge ꯇꯧꯔꯤꯅꯦꯕ ꯃꯣꯏꯁꯦ ꯆꯨꯝꯕ꯭ꯔꯥ but we don't know what are they doing with the picture ꯍꯣꯏ ꯐꯠꯇꯅ ꯈꯜꯂꯁꯤꯅꯦ ꯐꯠꯇꯅ ꯈꯜꯂꯁꯦꯕ ꯑꯁ ꯐꯣꯇꯣꯗꯪ ꯂꯧꯔꯝꯃꯒ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯤ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟꯠ ꯋꯦꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯂꯧꯕ ꯌꯥꯏ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯥꯅ ꯐꯣꯇꯣꯗꯣ ꯂꯧꯔꯒ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯄꯨꯛꯅꯤꯡꯗ ꯄꯨꯔꯥ ꯑꯦꯕꯖꯣꯔꯕ ꯇꯧꯔꯒ ꯃꯥꯅ who knows ꯃꯥ UNꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯇꯧꯍꯧꯔꯦ ꯄꯕ꯭ꯂꯤꯛꯇꯗꯤ ꯁꯦꯌꯔ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣꯒ ꯄꯕ꯭ꯂꯤꯛꯇ ꯁꯦꯌꯔ ꯇꯧꯔꯨꯕꯗ ꯌꯥꯝꯅ ꯏꯝꯄ꯭ꯂꯤꯀꯦꯁꯟ ꯌꯥꯝ ꯂꯩꯅꯔꯦꯕ ꯑꯩꯈꯣꯏ ꯅꯣꯏꯅꯁꯨ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯊꯕꯛ ꯐꯖꯅ ꯇꯧꯕ ꯁꯤꯅꯐꯧ ꯅꯣꯏꯒꯤ ꯊꯕꯛꯁꯦ ꯁꯦꯌꯔ ꯇꯧꯕꯗ ꯖꯠꯖꯃꯦꯟ ꯀꯌꯥꯝ ꯂꯥꯛꯏ ꯆꯨꯝꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯁ꯭ꯇꯦꯟ ꯑꯃ ꯂꯦꯞꯄ ꯀꯥꯟꯗ ꯃꯥ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯗꯧꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕꯤ ꯊꯕꯛꯁꯤꯗꯅꯦ ꯄꯨꯛꯅꯤꯡꯁꯦ ꯂꯨꯞꯄꯒ ꯇꯧꯔꯒ ꯃꯤ ꯑꯃꯅ ꯇꯧꯕꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯣꯕꯖꯔꯕꯄꯨꯗꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯊꯥꯗꯗꯕ ꯀꯩꯒꯤꯅꯣꯒ ꯃꯥꯅ ꯇꯧꯕꯒꯤ ꯑꯦꯟ ꯒꯣꯜꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯔꯥꯏꯠ ꯑꯗꯨꯅ ꯑꯩꯈꯣই ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯝꯃꯛꯄ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯨꯕꯗ ꯑꯍꯟ ꯑꯃ ꯊꯦꯡꯅꯔꯦ ꯃꯥꯁꯦ ꯃꯈ꯭ꯋꯥꯡ ꯅꯥꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟꯒꯁꯤ ꯑꯇ ꯂꯩꯍꯩꯗꯕ ꯐꯤꯕꯝꯅꯤꯀꯣ ꯂꯩꯔꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯏ ꯃꯁꯨ ꯑꯍꯨꯝꯗꯨ ꯄꯨꯔꯒ ꯃꯥꯁꯦ ꯃꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯅ ꯋꯥꯔꯤꯁꯦ ꯁꯥꯕꯗ ꯃꯥꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯛꯇꯗꯅ ꯃꯥꯁꯦ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯛꯑꯦꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯑꯗꯣ ꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯨꯗ ꯃꯤꯁ ꯌꯥꯝ ꯇꯧꯋꯦꯕ ꯑꯩ ꯃꯥꯒꯤ ꯋꯥꯔꯤꯗꯨꯗ ꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯣ ꯃꯤꯁ ꯇꯧꯋꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯃꯥꯏ ꯃꯆꯥꯗꯣ ꯂꯩꯔꯝꯃꯒꯗꯤꯅ ꯃꯥꯁꯦ ꯈꯜꯂꯛꯄꯗꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯃꯁꯨ ꯌꯪ ꯑꯍꯨꯝꯗꯣ ꯄꯨꯔꯒ ꯀꯩꯅꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯀꯥꯟꯗ ꯍꯥꯏꯗꯣ ꯉꯁꯥꯏ ꯃꯄꯥꯟ ꯊꯣꯛꯐꯝ ꯏꯔꯨꯖꯐꯝ ꯖꯨꯒꯣꯠ ꯆꯥꯕ ꯑꯝꯇ ꯅꯠꯇꯦ ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯆꯥꯛ ꯇꯧꯕꯒꯤ ꯄꯤꯔꯅꯤ ꯑꯗꯩ ꯉꯁꯥꯏ ꯍꯥꯏꯗꯣ ꯄꯣꯠ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄꯁꯤ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ
the pot me am people sitting atang nama kay matumag lay sabse lao pot pire photo namase and smile na tauna raga muk photo naman adoy di ako'y isana su yam na kitang conscious oina ako'y na piri si hoy utpadi darkar lay ako'y mayam da ko kaya natawbagi ado ayamba matamda jing bakanta mi se ako'y na pot sa tagat bakanta drama daw na jing ba mi yam yawe ba adoy di ako'y tagal si drama yang ba mi da tagat ka drana tragana nang na private conference da chalaga mapam ta Manipur da tawri si sini noy na kay daw ngam bayay aina adamain tawba mi su laita banate dona photo se lora kan da chakra ka tumin dai gre na ako'y na siyam kan na judge tawgum se haibnida aduna nga ngai ko smai na ako'y tuming da lay se puntok na base aduga tawba da di ako'y front line da lay ba mayam na adum wari si kano lobira o aduga ako'y na inu how kamay na mayam da express taw sige my protector kana my voice to give wari to tarasi natragana ako'y na iraga ako'y na English da translate taw kana book ma punto oga world ki decision maker mayam si ta thado asi si mayam si thado pasi ako'y na aina di Manipur da lay tamni na aina adu ngam de dana chumbra doi noin di chat pani na noin na dilok sala kanda ako'y collaborate taw raga taw biyay ba dona smile taw raga noin na chat pakanda es mayam na ako'y da thina hai na khan gano noin na nuksiba wam lay di mana mai makon na hai padalok sa baduga ako'y na tambasiga dagi amu irak baduga difference sa kani duga mate ako'y masi archive ni na kandi ko matang da silex na mo silex ki experience share tawi ai mu haijai mem kaino ne khoi je ahambada lairik na hauraga ENM makhada dum ana relief camp ki mateng pangboina art camp sillaga angang jingda art material yen thokpa tegi art lesson jing takpi ba sain tau chena khoi ahamba chatpane ahamba yawbase ulogi relief camp ki chatpasida yawa man yawbasida ahamba experience oina thengnare angang jingje makhan makhan moina lerami phibam do dum adi khoi hakthengna na ju ure aduga moina aduda chaba moina aduda piba chanaba chak to khoi punna dum chaminare hai ta moiga experience punna tawminare maina mathang kum chalak pasida ngasai direct na su hai ki hoi angang jingjina yekpa matamda main oina moina yekpasi yum jam yek pasida khoina ngar kan yelak pase khoi yum je dum yegle adugo yum ji yekpa loiraga khoina color sangam dai sida khalleba blue na phajagadra yellow na phajagadra maina khanbase moida di yum ji yekpa loiraga moina leirakpa yum dugi masu je oina sangapa lebak ki masu khoina khallu masu de lebak ki masu degi yum gi feature je moi gi yum gi feature hapokpa amaina torokpa sida khoi je phawai ba nungai tabado moida mr ongadabdo moi gi yum ana khena bado ana moi gi artwork sida uthorokpa da khoi je dum maina emotional oraga halakpa mayam yawe maina degi moiga dum interact tongnare mari tongnabsida moigi yumgi kaigi wari lirakpa moi kamaina lanje kamaina thengarakpa chelakpa degi karai da lerakpa samra phagi kem ta lerakpa kholakpa wari je dum thengnare maina liraga su lae maina tawbusina koina latest aina yahobase kenogi de yawma mekola gida tawgibda yawe sidasu dum koina layekpa skill je khoi satanina kainogi resource koi skill jina resource oina puthoga tawjabane duna angamba koigi skill je utoga angang chingda taga tenba matamduda koina angamba taga maina moida entertain tawboi kai boy maina tawbane ado koina chatpa nambase moi parents sing adegi angang singina khanbase competition gi oita ta khalame ba sumoina ahamba khangdabagi competition ado moije haidi parents sing jam competitive oina ga yauksalak khotpa tawbud koina dum clear tawse ekhodakta dum competition oina sinba natte angang singje game ne koina moige mind se sum de keno tongnaba nungainaba ko interaction program ki type ta dum sinbane na torga maina mari silaga haje fauda maina relief camp khara ma sinjaga
ꯑꯗ ꯑꯉꯥꯡꯁꯤꯡꯅ ꯃꯣꯏꯅ ꯂꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯨ ꯅꯪ ꯁ꯭ꯄꯦꯁꯤꯐꯤꯀꯦꯂꯤ ꯑꯣꯏꯅ ꯈꯔ ꯇꯝꯕꯤꯌꯨ ꯑꯉꯥꯡꯅ ꯂꯤꯔꯛꯄ ꯋꯥꯔꯤꯁꯦ ꯃꯣꯏ ꯀꯩꯅꯣꯗꯒꯤ ꯆꯦꯟꯕ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯋꯥꯔꯤ ꯂꯤꯕ ꯁꯨꯃꯥꯏꯅ ꯈꯣꯠꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯃꯣꯏ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯆꯥꯛ ꯊꯤꯕ ꯍꯧꯔꯀꯥꯟꯗ ꯆꯥꯔꯝꯗꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯃꯩ ꯀꯩꯀꯥ ꯊꯥꯅꯔꯛꯄꯒꯤ ꯃꯩꯕꯨꯡ ꯂꯪꯁꯤꯜꯂꯛꯄꯒꯤ ꯁꯨꯃꯥꯏꯅ ꯀꯤꯗꯅ ꯑꯗꯨꯝ ꯆꯦꯜꯂꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯂꯤꯔꯛꯑꯦ ꯃꯣꯏꯁꯦ ꯑꯍꯥꯟꯕꯗ ꯀꯩꯅꯣꯗ ꯍꯥꯟꯅ ꯂꯩ ꯍꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯦꯝꯞꯇ ꯑꯗꯒꯤ ꯇꯧꯔꯒ ꯊꯪꯅꯕ ꯈꯨꯟꯒꯤꯗ ꯑꯃꯨꯛ ꯂꯦꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔꯒ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯅꯦꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ ꯑꯗꯣ ꯕꯤꯄꯤꯟꯒ ꯅꯤꯀꯣꯂꯁꯇꯗꯤ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯂꯤꯕꯤꯔꯛꯄ ꯑꯉꯥꯡꯁꯤꯡꯅ ꯑꯉꯥꯡꯒꯤꯁꯨ ꯃꯌꯥꯝ ꯂꯤꯔꯛꯑꯦꯕꯗꯣ ꯑꯉꯥꯡꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯃꯥꯁꯨ ꯑꯥꯔꯇꯤꯁꯅꯦꯕ ꯑꯩꯈꯣꯏ ꯗꯗꯥ ꯑꯃ ꯃꯥꯁꯦ ꯀꯩꯅꯣꯗꯒꯤꯅꯦ ꯃꯥꯒꯤ ꯋꯥꯔꯤ ꯑꯃ ꯁ꯭ꯇꯣꯔꯤ ꯈꯤꯇꯪ ꯑꯩ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯣꯠꯕꯨꯡ ꯑꯝꯗ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯃꯥꯁꯦ ꯂꯥꯟꯁꯤꯒꯤ ꯆꯦꯜꯂꯛꯄ ꯅꯥꯟꯊꯣꯛꯄꯩꯗꯤ ꯌꯥꯝ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯁꯤꯔꯦꯅ ꯂꯪꯊꯣꯛꯑꯝꯕꯒ ꯑꯗꯨꯗ ꯍꯤꯡꯉꯒ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕ ꯃꯥꯁꯦ ꯂꯥꯟꯁꯤ ꯆꯦꯟꯕ ꯍꯧꯔꯛꯑꯀꯥꯟꯁꯤꯗ ꯐꯦꯃꯤꯂꯤ ꯏꯇꯩꯈꯣꯏ ꯀꯩꯀꯩꯁꯤꯗ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯦꯕ ꯈꯤꯇꯪ ꯍꯦꯛ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗ ꯑꯗ ꯃꯥꯅ ꯃꯥꯏ ꯄꯩꯁꯥ ꯈꯔ ꯇꯣꯜꯍꯧꯕꯗꯣ ꯂꯧꯒꯦꯅ ꯂꯩꯍꯧꯔ ꯀꯥꯟꯁꯤꯗ ꯈꯔ ꯄꯨꯡ 8 ꯇꯥꯈꯤꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯥꯅꯗꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯀꯨꯀꯤ ꯈꯔ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯁꯤꯅ ꯑꯁꯨꯝꯅ ꯆꯠꯂꯣꯅ ꯂꯝꯕꯤꯁꯤ ꯇꯥꯛꯑꯕ ꯃꯥꯒ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯣꯏꯕꯅꯦꯕ ꯑꯗꯨꯗꯨꯒ ꯇꯥꯛꯑꯒ ꯃꯇꯨꯡꯗ ꯊꯥꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯊꯥꯔꯛꯏꯕ ꯃꯤꯁꯤꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯒ ꯑꯃꯨꯛ ꯃꯣꯏꯁꯤ ꯊꯠꯍꯜꯂꯝꯕꯕ ꯑꯗꯨꯃꯥꯏꯅ ꯊꯠꯂꯀꯥꯟꯁꯤꯗ ꯂꯣꯛ ꯆꯞꯁꯤꯗ ꯃꯥꯁꯦ ꯐꯖꯅ ꯀꯩꯅꯣ ꯐꯨꯔꯒ ꯑꯗꯨꯒ ꯃꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯂꯪꯊꯣꯛꯄ ꯀꯥꯟꯁꯤꯗ ꯎꯁꯥꯗ ꯄꯜꯂ ꯇꯤꯡꯈꯪ ꯃꯔꯛꯇ ꯄꯜꯂ ꯂꯩꯌꯦ ꯍꯥꯏꯌꯦ ꯃꯥꯅ ꯂꯤꯕ ꯀꯥꯟꯗ ꯑꯗꯨ ꯃꯥꯒ ꯑꯩꯒ ꯎꯅꯕ ꯀꯥꯟꯗ ꯃꯥꯅ ꯃꯥꯏ ꯀꯩꯀꯩ ꯂꯣꯏꯅ ꯗꯥꯛ ꯂꯩꯌꯦꯕ ꯇꯤꯡꯈꯪ ꯀꯩꯀꯩ ꯂꯣꯏ ꯌꯨ ꯊꯤꯜꯂꯒ ꯂꯥꯛꯄꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯁꯤꯗ ꯀꯨꯀꯤ ꯃꯌꯥꯝꯁꯤꯅ ꯅꯨꯡ ꯄꯥꯏꯔꯒ ꯀꯩꯅꯣ ꯃꯉꯣꯟꯗ ꯊꯣꯝꯅꯉꯥꯏꯒꯤ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗ ꯈꯟꯕꯁꯦ ꯑꯍꯤꯡꯁꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯂꯣꯏꯍꯟꯅꯤꯡꯗꯕꯗꯣ ꯌꯥꯝꯅ ꯃꯥꯒꯤ ꯀꯩꯅꯣ ꯉꯥꯟꯊꯣꯔꯛꯑꯒ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯉꯛꯀꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯉꯥꯏꯔ ꯂꯩꯔꯕ ꯀꯥꯟꯗ ꯅꯣꯡ ꯈꯤꯇꯪ ꯇꯥꯔꯛꯑꯀꯥꯟꯗ ꯅꯣꯡ ꯇꯥꯔꯛꯄꯗꯨꯅ ꯀꯨꯀꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯃꯥꯗꯣ ꯁꯤꯔꯦꯅ ꯂꯪꯊꯣꯛꯑꯝꯃꯒ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯂꯩꯔꯤ ꯃꯐꯝꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯗꯣꯛꯎꯔꯒꯦ ꯏꯆꯦ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯣꯏꯔꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯂꯥꯏꯁꯨ ꯌꯦꯛꯏꯅꯦ ꯐꯖꯅ ꯌꯦꯛꯏꯅꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯝ ꯊꯦꯡꯅꯔꯕꯅꯤ나 ENMꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯇꯧꯒꯅꯦꯅ ꯑꯗꯨꯝ ꯂꯦꯞꯄꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯊꯦꯡꯅꯕ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯁꯣꯛꯏꯕ ꯁꯤꯗꯩꯗ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯂꯥꯟ ꯃꯣꯏꯔꯥꯡ ꯑꯃ ꯁꯥꯏꯠꯇ ꯂꯥꯟ ꯂꯩ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯁꯦ ꯋꯥꯔ ꯖꯣꯟꯁꯤꯗ ꯑꯣꯖꯥꯁꯦ ꯃꯥꯏ ꯐꯦꯃꯤꯂꯤꯗꯤ ꯂꯣꯏꯅ ꯀꯩꯅꯣꯗ ꯔꯤꯂꯤꯐ ꯀꯦꯝ ꯆꯠꯈ꯭ꯔꯕꯀꯣ ꯑꯣꯖꯥꯁꯤꯅ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯂꯩꯍꯧꯔꯒ ꯈꯨꯟꯁꯨ ꯉꯥꯛꯄ ꯂꯥꯏꯁꯨ ꯌꯦꯛꯇꯕ ꯌꯥꯗꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯦꯛꯑꯀꯥꯟꯁꯤꯗ ꯃꯥꯒꯤ ꯌꯨꯝꯁꯤꯗꯅ ꯑꯃꯨꯛ ꯈꯨꯟ ꯉꯥꯛꯄ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯂꯩꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯏꯆꯦ ꯑꯗꯨꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯔꯤꯅ ꯑꯦꯟ ꯇꯧꯔꯒ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯗꯣꯏꯅꯣ ꯏꯁꯦ ꯈꯪꯗꯕꯒꯤ ꯐꯦꯁ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁ ꯐꯣꯔ ꯃꯤ ꯑꯩꯅ ꯆꯪꯉꯨꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯝꯄꯦꯛ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯃꯝꯃꯒ ꯂꯥꯛꯑꯦꯕ ꯑꯗꯨꯁꯨ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯄꯁꯦ ꯑꯩꯒꯨꯝꯕ ꯑꯃꯅꯗꯤ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯕ ꯅꯠꯇꯦ ꯑꯗꯣ ꯅꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯄ ꯍꯥꯏꯁꯦ ꯑꯝꯇ ꯈꯜꯂꯣ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯀꯌꯥꯝ ꯂꯨꯝꯃꯝꯒꯅꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯑꯩꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯨꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯅ ꯂꯤꯔꯒ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯀꯥꯟꯗ ꯋꯥꯔꯜꯗ ꯈꯪꯍꯟꯕꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯈꯜꯂꯤ ꯁꯤ ꯈꯪꯉꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯛꯀꯗꯣꯏꯅꯤꯅꯀꯣ ꯀꯌꯥꯝ ꯁꯣꯊꯔꯤ ꯑꯗꯒꯤ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯐꯔꯦ ꯑꯗꯨ ꯈꯪꯗꯣꯏꯅꯦ ꯑꯗꯨ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯗꯩ ꯎꯍꯟꯗ꯭ꯔꯒꯗꯤ ꯈꯪꯁꯨ ꯈꯪꯉꯣꯏꯗꯅ ꯑꯗꯨꯝꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯁꯤ ꯖꯦꯅꯦꯔꯦꯁꯟ ꯑꯥꯐꯇꯔ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯗꯤ 2023 ꯃꯌꯥꯝꯒꯤ ꯃꯨꯟꯗ ꯆꯠꯂꯁꯦꯅ ꯇꯤꯀꯦꯠ ꯀꯛꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯥꯔꯀꯥꯏꯚ ꯇꯧꯕ ꯑꯃ ꯆꯪꯗ꯭ꯔꯥ
adoi tarati aina propose tawjarise open mic sida open mic si kesunate khoi me apullaga ne khoi wari se e mana adu tawraktre buangang da bami du da mango ngangaktre aina khoi gi ai maming di panjara roi khoi gi makok na wangangaktre me am kappa ga thagalaise si akhoi phare acknowledge tawrase da mangon na matam manghan bana chumra natragana akhoi gi wari si I horaga akhoi wari si tawsi habana chumra ai de maina khale ko wakanse ai de ai hayeng sini ngasi sini khangdaba ai se ai na hingi ba matam sidai sida asmana adu tawraktre adu tawro en hai kedrana tragana ai na kananum da chalaga magi wari bibli halla kanda I halla ka akhoi gi worgi oina hai tare akhoi gi wari si leihona ba duga masi wari si tara kanda akhoi da mateng pangbira pangamba ni amagi mana kong soitana tam yauni ai na thazai ko nungsi basidi awaba sidi adum feel tawdra nangi cast create adagi adu leite ngasai haido akhoi gi kano jati adu khanaba adu nataba magi akhoi gi thamoi gi oiba wari se sigli se na ina open mic se torpane adoi dinga sai gi hai se akhoi gi aina pamisi se akhoi gi khun ngak pasing sita ina video mawi amna namai taba mama na mase umuro ka tharaga lexaba pam chani aduga luhungda ngai riba aduga macha pekpa adu hundo ma kanda mana khunga ine bada akhoi lebak sida khunga pa gi kai no ba darkar adu situation sina dai hela inatra aduga mana nungdang du dai du da khunga isi kemta akhoi se in equip neba nungmai ka pa hi braba akhoi adu nungmai ka pa hai adagi chaitu pai ba defend tau bagi phibam da la eba natra adu mana adu dai du da ngak pa du da tummingai du da mase hapira meba hapira makanda mana lagi da sta mai makut smai tawra kanda adu gi video mai na thaina gi sine ba khoi phibam se adoi tara di akhoi gi da tawrisi jing yam puthora iko akhoi gi chine now sing na documentation tawra ga sikumba wari puthora pase si amaronda I khoi gi awabu maraksida yana human way da storytelling tawra pasi masi aina thagadi aduna aina noi ground front line da work to biriba ma'am se pugding so thabiganu noi ma'am na akoina uri se akoi gi wari si akoi document ta hobsi na akoi khanmena rakanda sai hairi do land da masamang yawra kanda magi experience so adugi to mana mamai se ning traka sumagi voice ta rakanda koina record ta ka koi ma'am da thadok se ba si kai khale Amen. Adoi dinner me amna akoi collaborate tawmina si ai di kesu khangjaba nate kesu leiba nate ai di platform si dei si da koina akoi gi mai se uttana ne mai privacy am de thamba chumne ba kai gina hu jiksi matam am phatra matam ne ba Mane. asmai adu tawre na thigatlaga kano happy basu ya phubi basu ya am to na rebo jiksi akoi freedom of speech se leitreba natra ado akoi na mi gi thiba ngang mo haiba nate ko aigi isada thokpa aigi thamoi da panba si wari se si haidokpa gi platform ni aduna tabiri basinasu adomgi experience daisa aina cover tawningi se akoi gi different akoi se da lai ko zik front line da work tawbada noina art ki form da chalaga tawrure adagi angang sing sina hangak question yengo adagi angang sing na phawriba adugi leire adagi mai masa na experience tawbada aidi khunga pa ama oina volunteer ama oina adagi di imai ben sing adagi doctor ama oina adagi doctor sing si na moina kari face tawri adumai tawra kanda different akoi gi kano perspective se si wari si tawmina si duga akoi na mai utpa ya ba koi su si mai utlu bagi akoi se ai isamak ta so dong threat se lakta ban te ko nang na si ngang si katang ngang ati ai ko adu ai di mana pamba wadu ngang ati ya ba aduga aigi wakan aigi thamoi da phawa singanga aga magi du da against there adu muthat piro tan jatre kain harak ta basu nate ko aduna akoi gi si gi sidai sida
ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯔꯤꯁꯦ ꯂꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯁꯤꯅ ꯑꯩꯅ ꯆꯦꯟꯖꯔꯤꯁꯤ ꯑꯗꯨꯅ ꯏꯄ꯭ꯋꯥꯁꯤꯡꯅꯁꯨ ꯃꯌꯥꯝꯗ ꯁꯤꯒꯠꯂꯒ ꯆꯦꯆꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯃ ꯇꯧꯁꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯣꯄꯟ ꯃꯥꯏꯟꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯃꯥꯏ ꯎꯠꯄ ꯌꯥꯕꯅ ꯑꯩꯈꯣꯏ ꯎꯠꯂꯁꯤꯀꯣ ꯃꯥꯏ ꯎꯠꯄ ꯌꯥꯗꯕꯅ ꯑꯩꯈꯣꯏ ꯚꯣꯏꯁꯁꯦ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯦꯅ ꯑꯩ ꯃꯁꯤꯒꯤ ꯄꯥꯎꯖꯦꯜꯖꯔꯤ ꯑꯗꯨꯒ ꯑꯦꯅꯤ ꯑꯇꯩ ꯑꯥꯏꯗꯤꯌꯥꯗꯤ ꯀꯔꯤ ꯅꯣꯏꯅ ꯈꯟꯕꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝꯗ ꯑꯗꯨꯃ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯇꯧꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ENMꯅ ꯁꯤꯜꯂꯒ ꯆꯠꯆꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯆꯤꯡꯉꯒ ꯑꯣꯖꯥ ꯑꯃꯅ ꯑꯗꯨꯝ ꯄꯨꯔ ꯆꯠꯄꯤꯌꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯑꯗꯨꯅ ꯑꯣꯖꯥꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯣꯖꯥꯁꯤꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯕꯣꯟ ꯑꯣꯏꯔꯒ ꯆꯠꯄꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯑꯣꯖꯥꯁꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯦ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯣꯛꯁꯦ ꯑꯗꯨꯝ ꯑꯣꯖꯥꯗꯒꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯅ ꯑꯦꯛꯅꯣꯂꯦꯖ ꯇꯧꯖꯅꯤꯡꯕꯒꯤ ꯑꯗꯨꯝ ꯑꯗꯨꯒ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁꯄꯣꯁ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯤ ꯊꯕꯛꯁꯤ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯤꯕꯤꯔꯛꯎ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣই ꯈꯔ ꯋꯥꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯗꯨ ꯇꯧꯍꯧꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯕꯥꯅꯤ ꯈꯠꯅꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤꯗꯅ ꯍꯦꯟꯅ ꯑꯦꯇꯦꯟꯁꯟꯁꯦ ꯑꯗꯨꯝ ꯐꯪꯕꯁꯤ ꯃꯁꯤ ꯎꯒꯅꯤꯀꯣ ꯑꯗꯨ ꯎꯔꯒꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯊꯕꯛ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯃꯗꯨꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜ ꯑꯃꯒ ꯑꯩꯅ ꯑꯗꯨꯝ ꯄꯤꯖꯔꯤ ꯑꯗꯨ ꯅꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯀꯥꯟꯗ ꯁꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯇꯧꯔꯦꯁꯦ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯑꯩꯅ ꯁꯤ ꯁꯥꯒꯠꯂꯒ ꯅꯨꯡꯉꯥꯏꯇꯕꯁꯤ ꯈꯤꯇꯪ ꯐꯣꯡꯗꯣꯛꯑꯒꯁꯨ ꯑꯩꯅ ꯁꯄꯣꯁ ꯅꯣꯏꯅ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯗ ꯅꯣꯏꯗ ꯀꯔꯤ ꯐꯥꯎ ꯑꯩꯗꯤ ꯆꯦꯆꯦ ꯁꯨꯃꯥꯏꯅ ꯆꯠꯂꯨꯀꯥꯟꯗ ꯃꯣꯏꯅ ꯐꯣꯇꯣ ꯊꯥꯒꯠꯂꯛꯀꯅꯣꯅ ꯍꯥꯏ ꯑꯗꯒꯤ ꯑꯗꯨ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯗꯨ ꯍꯥꯏꯔꯦ ꯄ꯭ꯔꯥꯏꯚꯦꯁꯤꯕꯨꯗꯤ ꯍꯥꯏꯔꯨꯔꯅꯨꯅꯦ ꯅꯣꯏ ꯊꯕꯛ ꯇꯧꯋꯦꯗ ꯌꯥꯝ ꯎꯠꯆꯅꯤꯡꯉꯤꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯅꯤꯅꯦ ꯑꯗꯨ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯅꯣꯏ ꯑꯗꯨ ꯈꯜꯂꯨꯅꯨ ꯅꯪ ꯇꯧꯗꯣꯏꯗꯨꯗ ꯑꯗꯨꯝ ꯇꯧ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯅꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦꯕ ꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯖꯦꯅꯨꯋꯦꯟꯂꯤ ꯇꯧꯕ ꯍꯥꯏꯕꯒ ꯇꯧꯗꯕ ꯍꯥꯏꯕꯒ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯅ ꯆꯠꯄꯁꯤꯗ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯏꯆꯦꯗ ꯍꯥꯏꯖꯈ꯭ꯔꯤꯗꯨꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪꯒꯤ ꯂꯥꯛꯄ ꯍꯥꯏꯕ ꯑꯃꯒ ꯖꯦꯅꯨꯋꯦꯟꯂꯤ ꯇꯧꯕꯒ ꯇꯧꯗꯕꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯒꯤ ꯔꯤꯌꯦꯛꯁꯟꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯔꯤꯌꯦꯛꯁꯟ ꯅꯠꯇꯦ ꯑꯗꯨꯝ ꯂꯩꯔꯤꯕ ꯃꯣꯏ ꯏꯟꯃꯦꯠ ꯃꯈꯩ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯔꯤꯌꯦꯛꯁꯟꯁꯨ ꯃꯣꯏꯁꯨ ꯌꯥꯝꯅ ꯔꯤꯌꯦꯛꯁꯟꯁꯨ ꯑꯗꯨꯒꯤ ꯔꯤꯌꯦꯛꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯐꯣꯡꯗꯣꯛꯆꯔꯤꯁꯤꯁꯨ ꯑꯗꯨꯒꯤꯅꯤ No, I'm not saying, yeah. ꯑꯩꯗꯤ ꯆꯨꯝꯃꯦ ꯅꯪ ꯍꯥꯏꯗꯣ ꯑꯗꯩꯗ ꯑꯩꯅ ꯉꯁꯥꯏ ꯁꯖꯦꯁꯟ ꯄꯤꯔꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯈꯣꯡꯁꯤ ꯊꯥꯡꯉꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯤꯁꯦ ꯗꯤꯐ꯭ꯔꯦꯟ ꯊꯦꯡꯅꯔꯛꯀꯅꯦꯕ ꯑꯗ ꯊꯦꯡꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯔꯖꯤ ꯑꯦꯟ ꯐꯣꯀꯁꯁꯦ ꯀꯔꯤꯗ ꯍꯦꯟꯅ ꯄꯤꯒꯅꯤꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯅꯣꯏꯒꯤ ꯗꯨꯀꯥꯟꯁꯦ ꯅꯣꯏ ꯍꯧꯖꯤꯛ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯁꯦ ꯅꯣꯏ ꯃꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯛꯏꯅꯦ ꯂꯩꯔꯦ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤ ꯃꯣꯠꯇ ꯑꯦꯟꯒꯦꯖ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯦꯅꯤ ꯑꯗꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯛꯑꯦꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯁꯨ ꯇꯧꯔꯁꯤ ꯑꯗꯣ ꯅꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯗꯨꯒ ꯅꯣꯏꯅ ꯃꯌꯥꯝꯗꯒꯤ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏ ꯊꯕꯛꯁꯦ ꯇꯧꯕ ꯀꯥꯟꯗ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯤꯁꯣꯔꯁ ꯑꯦꯟ ꯐꯟꯗꯤꯡꯁꯤꯃꯗꯤ ꯋꯥꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯏꯀꯣ ꯑꯗꯨꯒ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯩ ꯑꯗꯣ ꯅꯣꯏꯅ ꯀꯔꯤ ꯇꯧꯔꯒꯗꯤ ꯅꯣꯏꯒꯤ ꯊꯕꯛꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯌꯥꯏ ꯀꯔꯤ ꯇꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯇꯝꯗ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥ 13 ꯁꯨꯔꯕꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯃꯤ ꯍꯟꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯗꯨ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯆꯦ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯈꯔ ꯐꯔꯦ ꯀꯥꯏꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯁꯤꯡꯗꯨꯗꯤ ꯑꯃꯐꯥꯎꯕ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯃꯐꯥꯎ ꯍꯪꯒꯠ ꯉꯝꯗ꯭ꯔꯤꯕ ꯃꯣꯏꯗꯤ ꯁ꯭ꯇꯥꯔꯇꯤꯡ ꯐ꯭ꯔꯣꯝ ꯖꯦꯔꯣꯗꯩ ꯍꯧꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯇꯧꯔꯤꯅꯦꯕ ꯃꯥꯒꯤ
ꯁꯦꯚꯤꯡ ꯀꯩꯀꯩ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯅꯤꯅ ꯕꯣꯠꯀꯤꯗ ꯐꯅ ꯂꯥꯡ ꯈꯣꯠꯂ ꯇꯧꯔꯒꯁꯨ ꯌꯥꯝ ꯀꯟꯅꯁꯨ ꯎꯍꯟꯅꯤꯡꯗꯦ ꯀꯩꯅꯣꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗꯨ ꯇꯁꯦꯡꯅ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗꯨꯅ ꯐꯤ ꯈꯔ ꯅꯥꯟꯅ ꯁꯦꯠꯂꯒ ꯁꯨꯃꯥꯏꯅ ꯕꯣꯠꯀꯤ ꯂꯥꯡꯊꯣꯛꯄ ꯈꯣꯠꯄ ꯆꯠꯄꯁꯤꯁꯨ ꯀꯩꯁꯨ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛꯅ ꯑꯩꯅ ꯕꯣꯠꯀꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯁꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯇꯧꯔꯒꯁꯨ ꯈꯤꯇꯪ ꯍꯟꯊꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯡꯕ ꯌꯥꯕꯗꯤ ꯄꯥꯡꯉꯦꯅ ꯈꯜꯂꯦ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯅꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯋꯤꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯂꯩꯕꯁꯤꯡꯅꯁꯨ ꯂꯣꯏꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯑꯗꯩ ꯁꯤꯟꯐꯝ ꯍꯣꯡꯕꯁꯨ ꯌꯥꯎꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯨꯔꯤ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯀꯩꯅꯣ ꯄꯥꯏꯔꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯔꯤ ꯃꯇꯦꯡꯁꯦ ꯂꯥꯛꯄꯒꯤꯁꯦ ꯀꯃꯟ ꯄꯤꯄꯜꯁꯤꯡꯗꯩꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯀꯩꯅꯣ ꯔꯤꯁꯣꯔꯁꯁꯦ ꯂꯣꯏꯔꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯝ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯀꯥꯟꯁꯤꯗ ꯀꯩꯅꯣꯗ ꯂꯝꯕꯤꯗ ꯂꯥꯛꯄꯁꯦ ꯃꯇꯦꯛ ꯑꯃꯁꯨ ꯊꯥ 2-3ꯒꯤ ꯑꯗꯥꯏꯗꯁꯨ ꯑꯗꯨꯝ ꯈꯔ ꯗꯣꯅꯦꯁꯟ ꯀꯩꯀꯩ ꯇꯧꯕ ꯌꯥꯎꯋꯦꯀꯣ ꯑꯩꯁꯦ ꯊꯥꯡꯃꯩꯕꯟꯗ ꯔꯦꯟꯇꯦꯠ ꯍꯥꯎꯁ ꯑꯗꯨꯝ ꯂꯩꯖꯕꯅꯦ ꯑꯗꯣ ꯔꯦꯟꯇꯦꯠ ꯊꯥꯡꯃꯩꯕꯟꯗꯒꯤ ꯁꯒꯣꯜꯕꯟꯁꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯄꯣꯀꯦꯠꯁꯤꯗ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯛꯄꯁꯦ ꯑꯗꯨꯝ ꯂꯣꯏꯈꯤꯕ ꯌꯥꯎꯋꯦꯕ ꯃꯊꯪ ꯍꯥꯞꯄꯛꯄ ꯀꯥꯟꯁꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤ ꯌꯧꯔꯝꯗꯥꯏꯗ ꯄꯩꯁꯥꯁꯦ ꯍꯥꯞꯄ ꯐꯪꯗꯕ ꯀꯩꯅꯗꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯩꯁꯤ ꯄꯤꯅꯤꯡꯗꯕ ꯇꯥꯕ ꯌꯥꯎꯋꯦꯕ ꯇꯁꯦꯡꯕꯩꯗꯤ ꯑꯩ ꯍꯥꯞꯄ ꯂꯥꯛꯆꯔꯤꯅꯦꯕꯀꯣ ꯃꯊꯪ ꯍꯥꯞꯄ ꯀꯥꯟꯗ ꯌꯥꯎꯍꯧꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯃꯟ ꯄꯤꯄꯜꯁꯤꯡꯗꯗꯤ ꯑꯗꯨꯝ ꯔꯤꯁꯣꯔꯁꯁꯦ ꯈꯔ ꯂꯣꯏꯔꯝꯒꯅꯤ ꯑꯗꯨ ꯊꯕꯛꯀꯤ ꯂꯣꯏꯅ ꯂꯦꯞꯄꯕꯅꯤꯅ ꯑꯗꯣ ꯈꯔ ꯃꯁꯥꯒꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯈꯔ ꯂꯩꯕꯁꯤꯡꯁꯤꯅ ꯑꯁꯤꯁꯨ ꯈꯤꯇꯪ ꯄꯩꯁꯥꯗꯣ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯒꯗꯤ ꯃꯣꯏꯅ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯥꯟꯅꯗꯣꯏꯅꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯇꯧꯊꯣꯛꯈꯤꯕꯁꯤꯅ ꯐꯅꯌꯥꯝ ꯀꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯦ ꯑꯗꯒꯤ ꯅꯤꯀꯣꯂꯁꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯒꯁꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤ ꯁꯤꯒꯁꯨ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯑꯅꯤꯔꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯄ ꯈꯣꯠꯄ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯏꯁꯀꯤꯝ ꯀꯩꯀꯩ ꯂꯥꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯒ꯭ꯔꯨꯞ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯁ ꯀꯩꯀꯩ ꯁꯨꯝꯁꯨ ꯂꯩꯔꯤ ꯁꯨꯝꯕ ꯃꯣꯏꯒ ꯇꯥꯏꯠ ꯑꯞ ꯇꯧꯕꯤꯔꯒ ꯃꯣꯏꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏ ꯃꯦꯟꯇꯦꯜꯂꯤ ꯂꯣꯏꯅ ꯗꯥꯎꯟ ꯆꯠꯂꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯦꯋꯥꯔꯅꯦꯁ ꯀꯩꯀꯩ ꯋꯥꯔꯛꯁꯣꯞ ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯇꯧꯕꯤꯔꯤꯀꯣ ꯇꯧꯕꯤꯔꯤꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯊꯥꯗꯍꯟꯅꯤꯡꯉꯦ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯗꯤ ꯏꯁꯀꯤꯝ ꯂꯥꯛꯏꯕ ꯈꯣꯠꯂꯤꯕꯁꯨ ꯑꯩꯈꯣꯏꯁꯨ ꯏꯁꯀꯤꯝ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯨ ꯇꯥꯏꯠ ꯑꯞ ꯇꯧꯖꯔꯨꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯛꯇ ꯅꯠꯇꯕꯤꯗ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯁꯦꯛꯁꯟ ꯃꯈꯩꯁꯤꯗꯁꯨ ꯈꯔ ꯇꯧꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯒ꯭ꯔꯣꯠꯁꯤ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯗꯤ NGO ꯃꯈꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯇꯧꯕꯤꯔꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯇꯧꯕ ꯍꯥꯏꯕꯁꯤꯒ NGOꯒ ꯇꯧꯔꯛꯄꯒꯤ ꯈꯤꯇꯪ ꯈꯦꯠꯅꯩ ꯑꯩ ꯈꯟꯖꯕꯗ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤꯗꯤ ꯐꯟꯗꯤꯡꯗꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤꯗꯤ ꯁꯨꯝ ꯈꯔ ꯆꯥꯎꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯈꯔ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯅ ꯈꯟꯖꯩ ꯍꯥꯏꯗꯤ NGOꯗꯒꯤ ꯂꯥꯛꯄꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣ ꯐꯣꯀꯁ ꯑꯣꯏꯅ ꯃꯥꯅ ꯄꯥꯝꯖꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯗꯨꯒ ꯐꯟꯗꯤꯡꯗꯤ ꯌꯥꯝ ꯆꯥꯎꯗꯕ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯒꯤꯗꯒꯤ ꯂꯥꯛꯑꯒꯗꯤ ꯍꯦꯟꯅ ꯊꯕꯛꯁꯤ ꯆꯥꯎꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯑꯗꯩ ꯁꯥꯏꯂꯦꯛꯁꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯂꯩꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯐꯥꯎ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯆꯠꯂꯤꯕ ꯄꯥꯡꯉꯤꯕ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯡꯃꯤꯟꯅꯕ ꯑꯔꯩꯕ ꯑꯉꯝꯕ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯑꯄꯨꯟꯕꯒꯤꯅꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯐꯒꯠꯅꯕꯅ ꯑꯗꯨꯝ ꯃꯇꯦꯡ ꯃꯈꯥ ꯇꯥꯅ ꯄꯥꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯒꯤ ꯃꯌꯥꯝꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯑꯦꯂꯦꯛꯁꯟꯒꯤ ꯌꯥꯝꯅ ꯐꯨꯇꯦꯖꯁꯦ ꯍꯦꯟꯒꯠꯂꯛꯏꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯦꯅꯤ ꯅꯣꯏ ꯑꯦꯗꯤꯁꯅꯦꯜ ꯀꯃꯦꯟ ꯄꯤꯕꯤꯅꯤꯡꯕ꯭ꯔꯥ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯄꯤꯄꯤꯟꯅ ꯄꯟꯈꯤꯕꯗꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯩꯅ ꯆꯠꯂꯨꯕ ꯀꯥꯟꯗꯀꯣ ꯃꯣꯏꯗ ꯋꯥꯟ ꯑꯣꯐ ꯗ ꯊꯤꯡ ꯃꯣꯏꯅ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯍꯪꯕꯤꯕ ꯂꯥꯛꯄꯁꯦ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯪꯕ ꯆꯠꯅꯕ ꯍꯥꯏꯅ ꯑꯃ ꯂꯩꯅꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ
ꯑꯗꯩꯗ ꯃꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯥꯕ ꯇꯥꯔꯀꯥꯟꯗ ꯀꯩꯅꯣ ꯄꯣꯂꯤꯇꯤꯛꯁꯇ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯃꯣꯏ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯨꯝꯕꯀꯣ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯂꯦꯞꯄ ꯀꯥꯟꯗꯗꯤ ꯆꯠꯇ꯭ꯔꯥ ꯂꯥꯛꯇ꯭ꯔꯥ ꯚꯣꯠ ꯂꯦꯞꯄꯤꯕ ꯃꯤꯗꯨꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯥꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯇꯦ ꯍꯥꯏꯅ ꯃꯣꯏꯅ ꯀꯞꯄ ꯀꯥꯟꯗ ꯄꯥꯎ ꯇꯝꯃꯛꯑꯦꯀꯣ ꯃꯣꯏ ꯈꯤꯇꯪ ꯑꯦꯂꯤꯅꯤꯌꯦꯠ ꯑꯣꯏꯕ ꯑꯗꯒꯤ ꯍꯪꯕꯤꯔꯛꯇꯕꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯀꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯃꯃꯤꯡꯁꯦ ꯑꯃꯨꯛ ꯄꯜꯂꯒ ꯃꯣꯏꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ ꯑꯗꯒꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯅ ꯀꯌꯥꯝ ꯃꯦꯗꯜ ꯄꯣꯔꯛꯑꯦꯀꯣ ꯑꯗꯨꯒ ꯃꯃꯤꯡ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯆꯣꯡꯊꯣꯛꯑꯒ ꯍꯥꯏꯔꯛꯇꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯤ ꯑꯃꯨꯛ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯏꯂꯦꯛꯁꯟ ꯂꯥꯛꯑꯕꯅꯤꯅ ꯃꯌꯥꯝ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯎꯗ꯭ꯔꯥ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯥꯛꯑꯀꯥꯟꯗ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯅꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤ ꯃꯣꯠ ꯄꯤꯕꯤꯅꯤꯡꯉꯤ ꯁꯤꯗ ꯅꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯅꯧꯕ ꯇꯥꯛꯄꯁꯤꯗ ꯑꯦꯅꯤ ꯅꯕꯥꯅꯤ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯑꯗꯣ ꯀꯩꯅꯣ ꯅꯣ ꯀꯃꯦꯟ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯤꯄꯤꯟꯒ ꯁꯥꯏꯂꯦꯛꯁꯀ ꯀꯩꯅꯣ ꯕꯤꯄꯤꯟꯒꯤꯁꯤ ꯀꯩꯅꯣ ꯃ꯭ꯌꯨꯠ ꯂꯩꯔꯤ ꯚꯣꯠꯀꯤ ꯃꯇꯥꯡꯁꯦ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯚꯣꯠꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯤꯍꯨꯠꯇꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯃꯦꯝꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯁꯦꯝꯕꯤꯕ ꯉꯝꯒꯗꯕ ꯃꯤꯍꯨꯠꯇꯣ ꯈꯜꯂꯒ ꯑꯗꯨꯝ ꯊꯥꯗꯁꯦꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯅꯤꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯁꯦꯝꯃꯛꯄꯗ ꯁꯤꯗ ꯃꯨꯟꯅ ꯈꯜꯂꯒ ꯃꯨꯟꯅ ꯊꯥꯗꯃꯤꯟꯅꯁꯦꯅ ꯍꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯗꯩ ꯕꯤꯄꯤꯟꯗꯤ ꯀꯩ ꯍꯥꯏꯅꯤ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖ꯭ꯌꯁꯨ ꯃꯥꯡꯍꯟꯕ ꯐꯠꯇꯦ ꯑꯩꯈꯣꯏ ꯔꯥꯖ꯭ꯌꯁꯨ ꯁꯤꯟꯅꯁꯦ ꯆꯨꯝꯅ ꯑꯗꯨꯗꯨꯒ ꯑꯐꯕ ꯑꯗꯨꯝ ꯀꯦꯟꯗꯤꯗꯦꯠ ꯈꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤ ꯀꯅꯥꯅ ꯃꯇꯤꯛ ꯆꯥꯕ ꯑꯗꯨ ꯈꯟꯁꯦ ꯑꯗꯨꯒ ꯇꯁꯦꯡꯕꯒꯤꯗꯤ ꯉꯁꯤ ꯚꯣꯠꯀꯤ ꯂꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯃꯤꯗꯤ ꯑꯩ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯊꯥꯖꯗꯦ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯊꯦꯡꯅꯔꯨꯏꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤꯒ ꯉꯁꯤꯁꯨ ꯑꯩꯅ ꯗꯨꯀꯥꯟꯁꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯤ ꯌꯥꯝ ꯄꯨꯜꯂꯦꯕ ꯑꯩ ꯒꯥꯔꯤ ꯈꯥꯝꯃꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤ ꯈꯪꯉꯦ ꯊꯣꯛꯑꯦꯅ ꯑꯩ ꯚꯣꯠꯀꯤꯗꯤ ꯌꯥꯝ ꯃꯥꯜꯂꯦꯀꯣ ꯀꯩ ꯂꯩꯒꯦ ꯏꯅꯦ ꯉꯁꯤꯁꯤꯕꯨ ꯍꯥꯏꯅ ꯃꯣꯏꯁꯤ ꯏꯀꯥꯏꯕꯗꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯅ ꯈꯨꯝꯃꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯁꯤꯗ ꯂꯥꯡꯉꯤꯕ ꯀꯩꯀꯩꯁꯦ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯍꯟꯖꯤꯜꯂꯛꯑꯦꯅ ꯍꯥꯏꯔꯒꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇꯗꯤ ꯍꯟꯖꯤꯟꯗ꯭ꯔꯤꯕꯅꯤꯅꯀꯣ ꯂꯥꯡꯕꯁꯤ ꯈꯤꯇꯪ ꯍꯟꯊꯍꯟꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯍꯟꯅꯤꯡꯉꯦ ꯚꯣꯠꯁꯦ ꯊꯥꯖꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯨ ꯐꯦꯁꯇꯤꯚꯦꯜꯁꯤ ꯉꯥꯛꯁꯦ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯗꯒꯤ ꯀꯩꯀꯩ ꯁꯨꯃꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯑ ꯂꯥꯛꯏ ꯃꯌꯥꯝꯁꯤꯒꯤꯁꯨ ꯃꯣꯏꯒꯤꯁꯨ ꯔꯦꯁꯄꯦꯛ ꯑꯃꯗꯤ ꯎꯠꯆꯦꯅ ꯈꯟꯖꯅꯤꯡꯉꯤ ꯑꯩꯁꯦ ꯑꯗꯒꯤ ꯅꯤꯀꯣꯂꯁꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯀꯃꯤꯡꯒꯤ ꯂꯥꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯏꯆꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯁꯤꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯨꯆꯤꯡꯕ ꯃꯈꯩꯁꯤꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯂꯥꯛꯄꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯕꯒꯤ ꯃꯇꯝꯅꯦꯅ ꯂꯧꯋꯦꯕ ꯑꯩꯅ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯔꯥꯏꯠꯁꯤꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯦ ꯃꯥꯡꯍꯟꯗꯕꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕꯅ ꯍꯦꯟꯅ ꯏꯃꯣꯁꯅꯦꯜꯂꯤꯗꯁꯨ ꯌꯥꯝ ꯆꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯌꯥꯝ ꯁꯥꯟꯅ ꯎꯕ ꯉꯝꯕ ꯑꯗꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯍꯥꯏꯗꯤ ꯏꯃꯣꯁꯟꯗ ꯌꯥꯝ ꯆꯠꯂꯦ ꯍꯟꯗꯛꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯃोसꯟꯗ ꯌꯥꯝ ꯆꯠꯇꯕꯤꯗ ꯑꯣꯔ ꯐꯖꯅ ꯇꯨꯡꯒꯤ ꯁꯥꯟꯅ ꯎꯕ ꯉꯝꯕ ꯍꯥꯏꯗꯤ ꯑꯁꯨꯝꯕ ꯂꯤꯗꯔꯁꯦ ꯈꯜꯂꯒ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯈꯣꯠꯄ ꯑꯗꯣ ꯃꯁꯥ ꯃꯁꯥꯅ ꯑꯄꯥꯝꯕꯀꯣ ꯑꯗꯨꯗ ꯚꯣꯇꯤꯡ ꯔꯥꯏꯠꯁꯦ ꯃꯥꯡꯍꯟꯗꯕꯤꯗ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯚꯣꯠꯀ ꯀꯩꯝ ꯊꯥꯗꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯛꯄꯁꯤ ꯎꯔꯨꯔꯒ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯩꯗꯨꯗ ꯅꯣꯏꯅ ꯄꯥꯎ ꯆꯦꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯇꯨꯗꯤ ꯃꯥꯡꯍꯟꯒꯨꯝꯁꯤ
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯐꯝꯁꯤꯗ ꯀꯔꯤꯅꯣ ꯃꯥꯒꯤ ꯔꯣꯜꯁꯦ ꯃꯥꯒꯤ ꯔꯣꯜꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯄꯨꯍꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗ ꯆꯥꯎꯈꯠꯅꯕ ꯇꯧꯕꯤꯔꯛꯀꯗꯕ ꯋꯥꯁꯦ ꯕ꯭ꯔꯪ 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 ꯉꯥꯡꯕ ꯍꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯂꯩꯕꯗ ꯕ꯭ꯔꯪ 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 ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗ ꯊꯥꯗꯁꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯤꯗꯤ ꯃꯥꯡꯍꯟꯒꯨꯝꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯁꯤ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯋꯥꯠꯑꯦꯚꯔ ꯈꯪꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯔꯦꯠꯁꯦ ꯑꯗꯨꯝ ꯃꯁꯤ ꯑꯣꯄꯟꯅꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯔꯦꯠꯁꯨ ꯑꯗꯨꯝ ꯂꯩꯅꯔꯦ ꯑꯗꯨ ꯄꯤꯔꯛꯄ ꯍꯦꯟꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯊꯥꯗꯔꯒꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯏꯗꯤ ꯋꯥ ꯉꯥꯡꯕꯤꯗꯣꯔꯤꯕ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗꯩꯁꯤꯗ ꯊꯥ 11 ꯂꯩꯔꯤꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕꯗꯣ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯕ ꯑꯍꯟꯁꯤꯡꯁꯤꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯃꯄꯥꯟ ꯊꯣꯛꯐꯝ ꯂꯩꯇꯗꯅ ꯅꯥꯄꯤꯗ ꯊꯣꯛꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯀꯣ ꯑꯗꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯗꯒꯤ ꯄꯤꯔꯁꯨ ꯃꯁꯤ ꯄꯤꯗꯕ ꯅꯠꯇꯦ ꯄꯤꯔꯒꯁꯨ ꯑꯁꯨꯛ ꯌꯥꯝꯕ ꯃꯤ ꯃꯌꯥꯝꯁꯤ ꯁꯄꯣꯔꯠ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ 11 months ꯐꯥꯎ ꯁꯤ ꯂꯩꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯗꯤ ꯇꯣꯛꯑꯗꯅ ꯚꯥꯔꯠꯀꯤ ꯃꯐꯝ ꯃꯐꯝꯗ ꯀꯅꯥꯅ ꯃꯁꯤ ꯈꯪꯒꯦꯕ ꯃꯅꯤꯄꯨꯔꯗ ꯊꯥ 11 ꯂꯥꯟ ꯇꯧꯔꯦꯁꯦ ꯈꯪꯗꯕ ꯃꯤ ꯌꯥꯝ ꯂꯩꯔꯤꯑꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄꯛꯀꯗꯕ ꯃꯤꯁꯤꯅ ꯉꯥꯡꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄꯛꯀꯗꯕ ꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯆꯤꯟ ꯃꯦꯜꯂꯀꯥꯟꯗꯅꯦ ꯇ꯭ꯔꯛꯇꯅꯦ ꯁꯨꯃꯥꯏꯅ ꯍꯣꯜꯂꯛꯑꯦ ꯃꯥꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯦ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯏ ꯑꯗꯒꯤꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯅꯦ ꯀꯩꯅꯣ ꯀꯔꯤ ꯃꯥꯒꯤ ꯑꯣꯟ ꯀꯩꯅꯣꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯐꯨꯝꯕꯗꯣ ꯑꯗꯨ ꯇꯥꯍꯜꯂꯀꯥꯟꯗ ꯐꯨꯝꯃꯤꯕ ꯚꯤꯗꯤꯑꯣ ꯎꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯣꯏꯒꯤ ꯚꯣꯏꯁꯁꯦ ꯉꯥꯡꯕꯤꯒꯗꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯗ ꯁꯤ ꯏꯂꯦꯛꯁꯟꯁꯦ ꯏꯟꯗꯤꯌꯥꯒꯤ ꯂꯦꯚꯦꯜꯗ ꯉꯥꯡꯒꯗꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯀꯅꯥꯅ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯗꯣ ꯈꯜꯂꯀꯥꯟꯗꯨꯗ ꯑꯗꯨ ꯇꯧꯁꯤ ꯍꯥꯏꯕꯒꯤꯗꯨꯅꯤꯀꯣ ꯑꯩꯅ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯚꯣꯏꯁꯅ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤ ꯃꯌꯥꯝꯅꯁꯨ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯛꯄ ꯃꯤꯁꯤꯡꯁꯤ ꯅꯣꯏꯅ ꯋꯥꯕ ꯇꯥꯔꯤꯉꯩꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯈꯤ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯃꯌꯥꯗꯅ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯊꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯦꯛꯁꯟ ꯄꯦꯛ ꯑꯣꯏꯕ ꯑꯃ ꯁꯦꯝꯃꯛꯀꯦ ꯍꯥꯏꯔꯒꯗꯤ ꯚꯣꯠ ꯑꯃꯗꯨꯅ ꯄꯋꯥꯔ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯏꯗꯤ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯔꯒꯦ ꯅꯤꯀꯂꯁꯅ ꯀꯔꯤ ꯚꯣꯠꯀꯤ ꯃꯇꯥꯡꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗ ꯑꯝꯇꯪ ꯇꯧꯔꯤꯕ ꯃꯈꯩꯁꯦ ꯑꯝꯇꯪ ꯀꯨꯝꯊꯔꯒ ꯑꯝꯇꯪ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯌꯦꯡꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯔꯛꯄ ꯄꯣꯠ ꯆꯥꯏꯔꯛꯄ ꯃꯌꯥꯝꯁꯤꯗ ꯉꯥꯎꯔ ꯆꯠꯅꯔꯤ ꯃꯈꯩꯁꯦ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯁꯤꯗ ꯀꯌꯥꯝ ꯋꯥꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯤꯁꯦ ꯑꯝꯇꯪ ꯆꯤꯟ ꯀꯨꯠ ꯑꯝꯇ ꯌꯣꯠꯂꯒ ꯑꯝꯇ ꯈꯟꯊꯕꯤꯌꯣꯕ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯚꯣꯠꯀꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯇꯨꯡꯒꯤ ꯂꯝꯕꯤꯁꯦ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯀꯅꯤꯅ ꯈꯟꯖꯩ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗ ꯑꯝꯇꯪ ꯃꯌꯥꯝꯁꯦ ꯀꯨꯝꯊꯁꯦ ꯑꯗꯨꯒ ꯚꯣꯠꯁꯤꯗꯤ ꯏꯁꯥ ꯏꯁꯥ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯀꯌꯥꯝ ꯋꯥꯔꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯊꯥ 11 ꯍꯦꯟꯗꯣꯔꯛꯑꯒ ꯂꯥꯛꯑꯕꯁꯦ ꯀꯌꯥꯝ ꯋꯥꯔꯤ ꯍꯥꯏꯕꯁꯦ ꯁꯤ ꯐꯖꯅ ꯑꯝꯇ ꯈꯪꯃꯤꯟꯅꯁꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯣ ꯑꯗ ꯁꯨꯝ ꯂꯦꯞꯄꯤꯔꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯦꯅꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯀ꯭ꯋꯦꯁꯟ ꯂꯩꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯁꯦ ꯈꯣꯠꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯡ ꯈꯣꯠꯄ ꯀꯩꯁꯨ ꯇꯧꯒꯨꯝꯁꯦꯅ ꯁꯨꯝ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯐꯪꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯁꯤꯌꯔ ꯇꯧꯕ ꯐꯪꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯏꯍꯥꯟꯕ ꯐꯥꯔꯁ ꯏꯄꯤꯁꯣꯗꯅꯦ ꯐꯥꯔꯁꯏꯄꯤꯁꯣꯗꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯄꯤꯕꯤꯕꯁꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯁꯨꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯏꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕꯒꯤ ꯍꯥꯏꯗꯤ ꯏꯆꯦꯅꯁꯨ ꯁꯤꯟꯕꯤꯔꯛꯀꯅꯦꯅ ꯊꯥꯖꯩ ꯑꯗꯣ ꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯅ ꯊꯝꯖꯅꯤꯡꯉꯤ Thank you. Okay.
any I Bipin ga Silex ka di any ingon da hanging ba question day bidibla. Question di kya lay tadre ma'am ai mai kay desu thagat pa phongdok chage koi sumaina relief ke mayam bolun te tau jara ka wazar ko mayam de memna mayam amang na saina to bi phangan bagi share to phangan bagi ai mai kay desu thagat phongdok chage Aina अखोई सोशल मीडिया सिगी कंटेंट सिगी बैलेंस से सिदा अयाम्बा मतमदा नोई गुम्बा थबक यामना इंपॉर्टेंट ओइना तौरिबा दगी अइना चलुबा रिलीफ कैंप तको very young people मैम से volunteer मोय तोरमे याम नुक्सिजान नुपामचा नुपिमसा मोय अदगी चंग थौबी नुपी मैम अदगी मसिदा volunteer तौरिसिंग से सी अयाम्बा मतमदा मोय की फुटेज से क्या उदे दो अखोइना balance of society si la ke haragadi noina ikai jai akoin tawri se thabak machani na maina khanganu noina tawri ba thabak si it's the core it's the power it is what is driving idi akoi gi mi amana masida ain haido masai aidi aina support tawri ba matam di very little adu da aigi mental impacts cam like mental trauma cam like the 11 months relief camp ta laiba moi support to mayam dugi mental state te kari orangani adoi di sigumba voice sina henkal kanda koi ginga sagi ground reality nicholas na haido masi se seminar se haidi koi se koi the power wakan se masi phongtok pa gi matam oire aduna open mic si aina platform oina sinja bani masida dum kano Sigi wari silai koi taumina se na aina noi ke mateng ni jari aduga koina taga da wari koina okan kalan ga da wari sine ground reality se han jena sile hori se sini angang jena si tauri se sini adui de koina koi gi life se dum cycle lama da adum khatna dana chuna dana phuna dana dagi hatna dana mai tha dana koi gi toina manguthat pagi amain dum leiradra natragana koina semkalaga garden si garden ama to bakanda koina kaina to base lai char tha base koina mi char tha badu ne ba koina pami se the noin tai se noina mi gi kaina se lai se si char tha badu the noina kaina happy ne na khali aduna thank you so much noin ta ulba thabak si noin ning hanna ganu aduga noi ani ning hanna ba matam leira kanda ne koi community sida dum smaina platform lai sida message dum tawro duga koina masai hai dum masai gi artist community se actually in fact manipur gi da mata di art community sinane akoi gi wakhan khanda ba de gi sai akoi thawayam ngai trakanda akoi gi sai gum batadra adam akoi manipur gi sai thiraktra koina natra aduna sida is da akoi tengje manana thapak tongmina si aduga open mic ta koina openly adum mayam invite tawri adongi wari la akanda dum wari libiyo ko mayam wari thamoi dagi power uru ba mayam si amina si haina si haraga ngasi gi program si loisan jarage ENM na tawbirakpa thabak namakta koina masi thagachari aduga masi de support tawbirakpa namakusu koina thagachari aduga hujik mayam na haibikre akoi gi front line da leiba mayam se sida di piningai da leitra baneba kai gino ga moi di front line da leiba ni na awa badu da supire adagi awa bana ta hangak badu da sum pire adagi pi da gi sum nang pining da na leire na leita badu da pio ina dum high leire badu na masigi piwam ni aduna any akoina resource kana to badu jik wakan khanda biyo mapan da leiba mayam na akoina atai gi da ai adum pi ai gi birthday ni madu na chaw wadu da donate suk chaw na tawre aduga akoi ki hairu ragati leita banate aduna masi kanda bira kanda akoi meam teng pangmina si na hairaga nasi gi open mic si lo sinjara kurumja